Ahan Maktada, Ekoi Kuding Makpu Sembiba, Sargamalem Taibang Pal Marul Ahumbule Shembiba, Mapubu, Mapal Naidana, Tagat Sabugalunana, Yangbiriba, Masung Tabiriba, Nonsizeraba, Pumna Makpu, Dianan Laishramna, Amukasuhana, Ekoi Bukan Biba, Aran Kubam Pine Biba Mapu, Jesu Christa Giming Lenda, Yaifa Mongol Pizari Amasung, Ikai Kom Nazari. Nasi ay mayamda Manipurgi Chalamagi. Athoiba testimony amakak ay tahanjarake ichalasi mamangda aiga khangnajaba nasade adubu aina semjakiba ishorgi afaba wapaw amada ichalasina yengbiraba matungda aigi contact number pibiu haiduna comment tawbire amasung aina pizaraba matungda ichalasi aiga khangnajabani amasung ichalgi testimony da isalna phongdokpire madudi matam amada ichalasi taibang panbagi tongan tonganba awaba langtaknabana maram oiraga masana masa sizarage haiduna suicide tawrage haiduna khallurabi adugumlabi ichalamani amasung ichalna masana masabu hatoksarage haina khalakpa matamda shiraba matungda thawai se kadai satkadawba no haibagi wakhalam khak lakhi haiduna haibi amasung lakpa matamda amuktang YouTube ta yenge haiduna yaudabra haiduna yenge haiduna yengba matamda shiraba matungda thawai gi panthung haiduna ichalasina type tawraga YouTube ta search tawba matamda ishorna ingonda phongdok hanbikiba message amakak ichalasina yengbadagi ichalgi thamoida siningamba sirage haiduna khalamba pumnamak loina mangkhiduna ishorda hena nungsijarakpa amasung hena hingningakpa ishorna ikoi sembikiba ikoise kayagi matik athoiba no haibagi wakhal lakhiba adugumlaba athoiba testimony ni amasung ishorna ichallasu tongan mamong kayadagi uhanbi haiduna ichalna phongdok pirei ichalgi testimony sitabiu amasung ishorbu hena thagat minasi lonina ichalbusu ichalgi testimony asi pibirakhiba ichalgi punsi lambi ishorna hena afaba lambi romda thaurang tobibo isanu ichalda yetlamba phattabagi thaurang pomnamak ibongo Jesu Christana lauthokhiba kakthatkiba amasung ingthabana thanba sargagi oiba blessing na thanba bor na thanba punsi haibado ichal amasung ichalgi imung manung ichalgi imung manungda ishorna pinabiba oirasanu amasung ichalgi imung manungbu tekta kaidana ichal amasung ichalgi nupa amasung ichalgi ichanupi tekta kaidana ishorna thambiba oirasanu thagachari ichalgi testimony stabiu. Praise the Lord. ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯕꯗꯤ ꯑꯩꯅꯁꯨ ꯐꯣꯡꯗꯣꯛꯅꯤꯡꯕ ꯑꯗꯒꯤ ꯄꯕ꯭ꯂꯤꯛ ꯃꯃꯥꯡꯗ ꯍꯥꯏꯕꯗꯤ ꯑꯩ ꯍꯤꯟꯗꯨ ꯙꯔꯃꯗ ꯂꯩꯖꯔꯛꯑꯦ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯏꯄꯥꯅ ꯑꯩꯕꯨ ꯀꯧꯊꯣꯛꯄꯤꯕ ꯏꯄꯥꯅ ꯑꯩꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯣꯟꯁꯤꯟꯕꯤꯕ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗꯗꯤ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯦ ꯑꯗꯨꯕꯨ ꯉꯁꯥꯏ ꯍꯤꯟꯗꯨ ꯙꯔꯃꯗ ꯂꯩꯔꯨꯕꯅ ꯌꯨꯝ ꯄꯥꯟꯖꯔꯦ ꯑꯗꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯈꯥꯗ ꯂꯩꯖꯔꯨꯕꯅ ꯏꯄꯨꯔꯣꯏꯕꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯙꯔꯃꯗꯤ ꯅꯠꯆꯗꯦ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯍꯥꯏꯕꯁꯦ ꯑꯗꯨꯒꯁꯨ ꯏꯄꯥꯕꯨ ꯂꯧꯁꯟꯖꯕꯁꯤꯡꯕꯨ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯆꯠꯆꯕ ꯑꯩꯈꯣꯏꯅ ꯊꯣꯟꯖꯈꯤꯕ ꯏꯄꯥꯕꯨ ꯀꯜꯂꯛꯅ ꯃꯤꯍꯧꯅ ꯊꯣꯟꯖꯈꯤꯕ ꯃꯃꯤꯡꯅꯤꯀꯣ ꯑꯗꯩꯗ ꯁꯤꯒꯤ ꯍꯥꯏꯗꯤ ꯃꯍꯥꯛꯅꯁꯨ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯌꯥꯖꯗꯕ ꯃꯔꯝꯅ ꯑꯩꯒꯤ ꯏꯁꯥꯗ ꯑꯩꯅ ꯐꯣꯡꯗꯣꯛꯅꯤꯡꯕ ꯍꯥꯏꯖꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯄꯕ꯭ꯂꯤꯛꯁꯤꯗ ꯂꯩꯖꯔꯒꯁꯨ ꯑꯩ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯐꯪꯖꯈꯤꯗꯦ ꯑꯗꯨꯕꯨ ꯏꯄꯥꯅ ꯁꯣꯛꯄꯤꯗꯨꯅ ꯏꯕꯨꯡꯈꯩꯒꯁꯨ ꯊꯦꯡꯅꯍꯟꯕꯤꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯕ ꯑꯩꯅ ꯈꯜꯂꯝꯕ ꯑꯩꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯆꯅꯤꯡꯕ ꯃꯌꯥꯝꯗꯨꯁꯨ ꯉꯁꯥꯏꯒꯤ ꯏꯄꯥꯅ ꯈꯪꯕꯤꯗꯨꯅ ꯍꯥꯏꯗꯤ ꯕ꯭ꯔꯣꯒꯤ ꯊ꯭ꯔꯨꯗꯒꯤ ꯇꯧꯔꯒ ꯐꯣꯡꯗꯣꯛꯍꯟꯕꯤꯕꯒꯤ ꯇꯟꯖꯥ ꯑꯃꯁꯨ ꯏꯄꯥꯅ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯏꯄꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯑꯩꯅ ꯏꯄꯥꯕꯨ ꯑꯍꯥꯟꯕ ꯂꯧꯁꯟꯖꯈꯤꯕꯒꯤ ꯃꯔꯝ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩ ꯑꯍꯥꯟꯕꯗ ꯏꯄꯥꯁꯦ ꯁꯨꯛꯈꯪ ꯈꯪꯉꯝꯗꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯈꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯐꯥꯔꯁ ꯊꯤꯡ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯁꯦ 10 ꯊꯥꯕꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯌꯦꯕꯀꯣ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯃꯇꯝꯁꯤꯗ ꯑꯩ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯒꯤ ꯂꯥꯏꯐꯇ ꯏꯄꯥꯒꯤ ꯄꯥꯎꯖꯦꯜ ꯇꯥꯖꯈꯤꯕ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯑꯍꯥꯟꯕꯅꯦꯕ ꯑꯩꯒꯤ ꯑꯗꯩꯗ ꯍꯣꯁꯇꯦꯜꯗ ꯕꯣꯔꯗꯤꯡꯗ ꯑꯩꯈꯣꯏꯁꯦ ꯃꯦꯇ꯭ꯔꯤꯛ ꯃꯌꯥꯒꯤ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏꯒꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯍꯣꯁꯇꯦꯜꯗꯨꯗ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ
ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯕ ꯏꯃꯥꯟꯅꯕꯤ ꯑꯅꯤꯈꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯍꯥꯏꯗꯤ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯑꯦꯛꯖꯥꯝꯕꯨꯗꯤ ꯊꯥꯔꯝꯗꯥꯏ ꯃꯌꯥꯝꯅꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯑꯋꯥꯕ ꯃꯌꯥꯝ ꯑꯃꯗꯤ ꯑꯩꯁꯦ ꯊꯨꯝꯗꯨꯅ ꯈꯥꯡꯉꯒ ꯂꯥꯛꯈꯤꯕꯅꯦꯕꯀꯣ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯏꯄꯥꯒꯤ ꯈꯣꯟꯖꯦꯜ ꯌꯧꯍꯟꯕꯤꯈꯤꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯈꯔ ꯍꯥꯏꯗꯣꯛꯆꯔꯛꯀꯦ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯤ ꯑꯅꯤꯁꯤꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯁꯦ ꯇꯣꯉꯥꯟꯅꯁꯨ ꯃꯕꯥꯅꯤꯁꯦ ꯋꯥꯔꯤ ꯁꯥ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦꯀꯣ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯒ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯦ ꯑꯗꯒꯤ ꯀꯩꯀꯩ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯔꯦ ꯆꯥꯛ ꯆꯥꯊꯣꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯗꯣ ꯉꯥꯏꯍꯥꯛ ꯁꯨꯝ ꯔꯦꯁ ꯇꯧꯕ ꯃꯇꯝꯗꯨꯗ ꯏꯃꯥꯟꯅꯕꯤ ꯑꯅꯤꯁꯤꯅ ꯋꯥꯔꯤ ꯁꯥꯔ ꯂꯩꯔꯝꯃꯦ ꯑꯩꯅ ꯀꯩ ꯋꯥꯔꯤꯅꯣ ꯅꯣꯏ ꯁꯥꯟꯅꯩꯗꯨꯕꯣ ꯍꯥꯏ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯔꯤꯅꯦ ꯑꯩꯅ ꯀꯩ ꯋꯥꯔꯤꯅꯣ ꯈꯤꯇ ꯇꯥꯖꯒꯦꯗꯅ ꯍꯥꯏ ꯃꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯉꯦ ꯈ꯭ꯔꯤꯁꯇꯦꯟ ꯏꯃꯥꯟꯅꯕꯤ ꯑꯅꯤꯁꯤꯁꯨ ꯃꯣꯏꯁꯨ ꯍꯥꯏꯗꯤ ꯃꯣꯏꯅ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯕꯣꯏꯁꯨ ꯃꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯩ ꯃꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯑꯩꯈꯣꯏꯗꯤ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯉꯦ ꯑꯩꯈꯣꯏꯗꯤ ꯍꯤꯟꯗꯨ ꯙꯔꯃꯗ ꯑꯣꯟꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯆꯔꯆꯇ ꯀꯥꯗꯨꯅ ꯕꯥꯏꯕꯜ ꯄꯥꯖꯔꯦ ꯑꯗꯒꯤ ꯆꯔꯆꯇ ꯑꯗꯨꯝ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯆꯔꯆ ꯀꯥꯔ ꯄ꯭ꯔꯦꯌꯔ ꯇꯧꯖꯔꯦ ꯑꯩꯈꯣꯏꯗꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯜꯂꯦꯅ ꯍꯥꯏꯌꯦꯕ ꯃꯣꯏꯒꯤ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯁꯥꯎꯅꯤꯡꯕ ꯀꯩꯁꯨꯝ ꯐꯥꯎꯈꯤꯗꯦꯕ ꯍꯥꯏꯗꯤ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯈ꯭ꯔꯤꯁꯇꯦꯟ ꯅꯪꯅ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯔꯤꯗꯣ ꯅꯪꯅ ꯂꯥꯡꯇꯛꯅꯔꯤꯕ ꯃꯌꯥꯝꯗꯣ ꯅꯪꯅ ꯖꯤꯁꯨꯗ ꯆꯪꯖꯔꯒꯗꯤ ꯅꯪ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯀꯅꯤ ꯃꯣꯏꯅ ꯊꯋꯥꯏꯒꯤ ꯄꯟꯊꯨꯡ ꯍꯥꯏꯗꯤ ꯏꯄꯥꯗ ꯆꯪꯖꯔ ꯃꯇꯨꯡꯗ ꯊꯋꯥꯏꯒꯤ ꯄꯟꯊꯨꯡ ꯄꯤ ꯍꯥꯏꯕꯗꯨꯗꯤ ꯃꯣꯏꯅ ꯃꯇꯝꯗꯨꯗ ꯍꯥꯏꯔꯛꯈꯤꯗꯦꯕꯀꯣ ꯃꯣꯏꯅ ꯁꯨꯞꯅ ꯀꯩꯀꯩ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯁꯦ ꯅꯪꯅ ꯏꯄꯥꯗ ꯆꯪꯖꯔꯒꯗꯤ ꯉꯁꯥꯏꯒꯤ ꯅꯪꯅ ꯖꯤꯁꯨꯗ ꯆꯪꯖꯔꯒꯗꯤ ꯅꯪꯁꯦ ꯑꯋꯥꯕ ꯅꯪꯒꯤ ꯅꯁꯥꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯄꯤꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯝꯅꯃꯛ ꯊꯥꯡꯗꯕꯤꯒꯅꯤꯅ ꯍꯥꯏꯈꯤꯕ ꯑꯗꯩꯗ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯆꯪꯒꯅꯤ ꯑꯩꯈꯣꯏꯗꯤ ꯆꯔꯆ ꯑꯗꯨꯝ ꯀꯥꯏ ꯑꯗꯨ ꯅꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯂꯥꯞꯅꯕꯅꯤꯅ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯒꯅꯤ ꯈꯣꯠꯀꯅꯤ ꯅꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯌꯥꯔꯛꯑꯣꯏꯗꯕ ꯈꯣꯠꯂꯣꯏꯗꯕ ꯃꯌꯥꯝ ꯂꯩ ꯈꯣꯠꯂꯦ ꯏꯃꯥꯟꯅꯕꯤꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦꯕ ꯑꯗꯩꯗ ꯑꯩꯅ ꯍꯣꯏ ꯑꯦꯛꯖꯥꯝ ꯃꯌꯥꯕꯨꯗꯤ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯣꯏꯅ ꯆꯪꯕꯗꯣ ꯅꯣꯏꯅ ꯆꯔꯆꯇ ꯀꯥꯔꯒ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯖꯤꯁꯨꯗ ꯆꯪꯖꯕꯗꯣ ꯑꯩꯁꯨ ꯌꯥꯝꯅ ꯆꯪꯅꯤꯡꯉꯦ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯁꯦ ꯇꯁꯦꯡꯅ ꯏꯄꯥꯁꯦ ꯂꯧꯁꯟꯅꯤꯡꯕ ꯐꯥꯎꯈꯤꯑꯕꯀꯣ ꯑꯗꯩꯗ ꯑꯗꯨꯗꯤ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯔꯒ ꯃꯦꯗꯥꯝ ꯍꯣꯏ ꯁꯥꯔ ꯍꯣꯏ ꯂꯥꯛꯑꯒ ꯑꯗꯨ ꯇꯧꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤꯗꯣ ꯇꯣꯛꯑꯒ ꯂꯥꯏꯔꯤꯛ ꯂꯣꯝꯗ ꯑꯣꯟꯁꯟꯕ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯑꯦꯀꯣ ꯁꯤꯅ ꯑꯩꯒꯤ ꯐꯥꯔꯁ ꯏꯄꯥꯅ ꯀꯧꯊꯣꯛꯄꯤꯕ ꯏꯄꯥꯒꯤ ꯈꯣꯟꯆꯦꯜ ꯇꯥꯍꯟꯕꯤꯕ ꯑꯣꯏꯔꯦ ꯑꯅꯤꯁꯨꯕꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯕꯥꯕꯤꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯅꯥꯕꯒꯤ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜꯗ ꯅꯥꯕꯒꯤ ꯃꯃꯥꯅ ꯉꯁꯤꯗꯤ ꯅꯪꯒ ꯂꯣꯡꯆꯪꯒꯤ ꯅꯆꯦ ꯑꯃꯒ ꯅꯕꯥꯅꯤ ꯆꯠꯂꯣ ꯅꯕꯥꯅꯤ ꯂꯩꯔꯨꯔꯣ ꯃꯃꯥ ꯉꯁꯤꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯀꯩꯀꯥꯁꯦ ꯂꯣꯏꯁꯤꯜꯍꯧꯔꯒꯦꯅ ꯍꯥꯏꯔꯒ ꯏꯆꯦ ꯏꯕꯥꯅꯤꯁꯦ ꯕꯥꯕꯤꯒꯤ ꯅꯥꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯉꯁꯥꯏꯒꯤ ꯃꯥ ꯂꯦꯛꯄꯒꯤ ꯆꯠꯂꯦꯕꯀꯣ ꯃꯥ ꯁꯪꯕꯒꯤ ꯑꯗꯨꯗ ꯏꯕꯥꯅꯤꯁꯦ ꯁꯪꯕꯒꯤ ꯆꯠꯄꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯁꯨ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗꯨꯗ ꯑꯩ ꯃꯦꯇ꯭ꯔꯤꯛ ꯂꯣꯏꯔꯦ ꯑꯩꯅ 11 ꯀꯥꯔꯛꯄ ꯃꯇꯝꯗꯨꯗꯅꯦꯕ ꯑꯗꯩꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯀꯩꯅꯣꯁꯤꯅ ꯇ꯭ꯔꯥꯏꯕ ꯏꯃꯥ 3-4 ꯈꯛ ꯑꯍꯟꯅꯦ ꯇ꯭ꯔꯥꯏꯕ ꯏꯃꯥ 3-4ꯈꯛꯁꯦ ꯂꯥꯛꯑꯦ ꯏꯁꯣꯔꯒꯤ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯁꯤꯗꯕꯨ ꯑꯅꯥ ꯑꯌꯦꯛ ꯉꯥꯛꯇꯅꯤꯗꯣ ꯑꯗꯩꯗ ꯍꯧꯖꯤꯛꯀꯤ ꯏꯃꯥ ꯏꯕꯦꯟ ꯍꯥꯏꯗꯤ ꯀꯩꯅꯣ ꯇ꯭ꯔꯥꯏꯕ ꯏꯃꯥ 3-4ꯁꯤꯅ ꯏꯄꯥꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯅꯥꯕ ꯐꯍꯟꯕꯤꯈꯤꯕ ꯑꯁꯤꯕ ꯃꯤ ꯍꯤꯡꯒꯠꯍꯟꯈꯤꯕ ꯑꯗꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯅꯥꯕ ꯁꯥꯔꯩ ꯍꯧꯕ ꯑꯗꯒꯤ ꯍꯤꯡꯆꯥꯕꯤ ꯆꯪꯕ ꯂꯥꯏ ꯆꯪꯕ ꯁꯨꯝꯕ ꯃꯌꯥꯝ ꯐꯍꯟꯕꯤꯈꯤꯕꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯅ ꯄꯥꯎꯁꯦ ꯄꯨꯔꯒ ꯂꯥꯛꯈꯤꯕ ꯃꯈꯣꯏꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯏꯃꯥꯟꯅꯕꯤꯅ ꯐꯥꯔꯁ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯣ ꯍꯥꯏꯕꯗꯤ ꯏꯄꯥꯗ ꯆꯪꯖꯔꯗꯤ ꯑꯋꯥꯕ ꯀꯣꯛꯀꯅꯤꯅ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯅꯁꯨ ꯌꯥꯝ ꯆꯪꯅꯤꯡꯕ ꯍꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯒ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯀꯥꯏꯅꯈ꯭ꯔꯦꯕꯀꯣ ꯚꯥꯞ ꯑꯣꯏꯅꯈꯤꯗ꯭ꯔꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯏꯃꯥ 3-4ꯁꯤꯅ ꯂꯥꯛꯑꯒ ꯏꯆꯥꯅꯨꯄꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯀꯧꯕꯤꯌꯦꯕ ꯏꯆꯥꯅꯨꯄꯤ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯆꯔꯆ ꯀꯥꯔꯛꯑꯣ ꯑꯩꯈꯣꯏ ꯕꯥꯕꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯏꯆꯦ ꯑꯩ ꯑꯗꯒꯤ ꯑꯇꯩ ꯄꯦꯁꯦꯟ ꯑꯅꯥꯕ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯇꯁꯨ ꯉꯁꯥꯏꯒꯤ ꯆꯦ ꯃꯆꯥ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎꯁꯦ ꯆꯦ ꯕꯥꯏꯕꯜ ꯂꯥꯏꯔꯤꯛ ꯑꯣꯏꯅꯗꯤ ꯄꯤꯗ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯋꯥꯔꯗꯇꯣ ꯈꯔ ꯂꯧꯊꯣꯛꯑꯒꯀꯣ ꯀꯩꯅꯣ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯄꯤꯔꯦꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯄꯤꯕꯤꯔꯛꯑꯦꯀꯣ ꯃꯣꯏ ꯀꯟꯇꯦꯛ ꯅꯝꯕꯔꯗꯤ ꯌꯥꯎꯗꯦꯕ ꯑꯗꯨꯗ ꯑꯗꯩꯗ ꯃꯣꯏꯅ ꯀꯩꯅꯣ ꯆꯔꯆ ꯀꯥꯕꯤꯔꯛꯑꯣ ꯈꯣꯠꯂꯣ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯆꯔꯆ ꯀꯥꯕꯤꯔꯛꯑꯣ ꯄ꯭ꯔꯦꯌꯔ ꯇꯧꯁꯤ ꯈꯣꯠꯁꯤꯅ ꯇꯧꯔꯒ ꯏꯆꯥꯅꯨꯄꯤ ꯅꯣꯏꯁꯨ ꯑꯅꯥꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯒꯅꯤ ꯏꯄꯥꯗ ꯆꯪꯖꯔꯒꯗꯤ ꯅꯈꯣꯏꯗ ꯂꯩꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛꯇꯣ ꯀꯣꯛꯀꯅꯤꯅ ꯉꯁꯥꯏꯒꯤ ꯇ꯭ꯔꯥꯏꯕ ꯏꯃꯥ 3-4ꯁꯤꯅ ꯍꯥꯏꯕꯤꯔꯝꯃꯦꯕꯀꯣ ꯂꯥꯛꯎꯀꯣ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅ ꯆꯔꯆ ꯀꯥꯔꯛꯎꯀꯣ ꯊꯦꯡꯅꯁꯤꯀꯣ ꯑꯩꯈꯣꯏꯒ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯌꯥꯝꯅ ꯈꯧꯔꯥꯡꯕ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅꯀꯣ ꯑꯩꯁꯦ ꯍꯣꯏ ꯂꯥꯛꯀꯦꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯒꯅꯦ ꯑꯩꯁꯦ ꯆꯠꯅꯤꯡꯕꯗꯤ ꯐꯥꯎꯋꯦꯕꯀꯣ ꯑꯗꯩꯗ ꯑꯩꯅ ꯃꯣꯏ ꯆꯠꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯑꯩꯅ ꯏꯆꯦ ꯑꯃ ꯑꯩꯒ ꯕꯥꯕꯤ ꯈꯟꯃꯤꯟꯅꯕ ꯏꯆꯦꯗꯣ ꯃꯉꯣꯟꯗ ꯑꯩꯅ ꯍꯥꯏꯕ
ꯏꯆꯦ ꯃꯊꯪ ꯍꯟꯗꯛ ꯂꯥꯛꯏꯕ ꯁꯟꯗꯦꯁꯦ ꯀꯨꯏꯗ꯭ರೆ ꯆꯔꯆ ꯀꯥꯔꯨꯁꯤꯔꯥ ꯆꯔꯆ ꯀꯥꯔꯒ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯎꯁꯦ ꯃꯥꯡꯖꯧꯅꯅ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯤꯅ ꯑꯍꯥꯟꯕ ꯍꯥꯏꯈꯤꯕ ꯄꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯩꯅꯁꯨ ꯀꯩꯅꯣꯝꯗꯤ ꯂꯩꯔꯤꯁꯦ ꯑꯗꯨꯝ ꯈꯪꯈ꯭ꯔꯦꯕ ꯑꯩꯁꯦ ꯑꯗꯩꯗꯤ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯀꯩꯅꯣꯁꯤꯅ ꯏꯆꯦꯁꯤꯗ ꯑꯩꯅ ꯍꯥꯏꯔꯦ ꯏꯆꯦꯁꯤꯅ ꯍꯣꯏ ꯃꯑꯣꯡ ꯌꯦꯡꯁꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯅꯔꯦ ꯑꯗꯨꯕꯨ ꯑꯩꯁꯦ ꯑꯗꯨꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯤ ꯑꯗꯨꯝ ꯐꯥꯎꯋꯦꯕ ꯏꯁꯥꯁꯤꯗ ꯍꯥꯏꯗꯤ ꯑꯩꯁꯦ ꯑꯩꯁꯦ ꯆꯔꯆ ꯀꯥꯔ ꯕꯥꯏꯕꯜꯒ ꯄꯥꯔꯗꯤ ꯑꯩꯁꯦ ꯏꯄꯥ ꯏꯅꯥꯛ ꯆꯪꯉꯗꯤ ꯏꯄꯥꯗꯤ ꯑꯩ ꯀꯧꯅꯤꯡꯈꯤꯗꯦ ꯃꯇꯝꯗꯨꯗꯀꯣ ꯏꯄꯥꯅꯦ ꯍꯥꯏꯁꯨ ꯍꯥꯏꯅꯤꯡꯈꯤꯗꯦ ꯖꯤꯁꯨꯒꯤ ꯃꯅꯥꯛꯇ ꯖꯤꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯗꯤ ꯑꯩꯁꯦ ꯑꯋꯥꯕ ꯀꯣꯛꯀꯅꯤ ꯍꯥꯏꯔꯦꯅ ꯑꯩꯁꯦ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯁꯨ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯅꯤꯡꯕꯗꯤ ꯐꯥꯎꯈꯤꯕ ꯑꯗꯨꯗꯩꯗ ꯏꯆꯦꯁꯤ ꯃꯑꯣꯡ ꯌꯦꯡꯁꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯏꯆꯦꯒꯩꯒꯁꯨ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗ꯭ꯔꯦ ꯏꯆꯦꯅꯁꯨ ꯆꯠꯁꯤ ꯈꯣꯠꯁꯤ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤꯅꯁꯨ ꯌꯥꯗꯕ ꯈꯣꯠꯇꯕ ꯑꯊꯤꯡꯕ ꯃꯌꯥꯝ ꯂꯩꯕꯗꯒꯤ ꯑꯩꯁꯦ ꯆꯠꯅꯤꯡꯅ ꯆꯠꯄ ꯑꯗꯨꯝ ꯐꯪꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯦ ꯑꯗꯩ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦꯀꯣ ꯆꯍꯤ ꯑꯗꯨꯝ ꯑꯩ 12 ꯂꯣꯏꯔꯦ ꯑꯗꯒꯤ ꯃꯊꯪ 12 ꯂꯣꯏꯕꯒ ꯑꯩ ꯑꯗꯨꯝ ꯌꯨꯝ ꯄꯟꯖꯔꯛꯑꯦꯕ ꯃꯈꯥ ꯁ꯭ꯇꯗꯤ ꯇꯧꯈꯤꯗ꯭ꯔꯦꯕ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯁꯦ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯩꯒꯤ ꯅꯨꯄꯥꯒ ꯃꯇꯝ ꯈꯔ ꯃꯥꯒꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯃꯥꯒ ꯑꯩꯒ ꯄꯨꯟꯅ ꯃꯥꯁꯨ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯔꯝꯃꯦꯕ ꯑꯗꯨꯗ ꯃꯥ ꯋꯥꯛ ꯇꯧꯔꯝꯃꯦ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯗꯩꯗ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯑꯩꯁꯦ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡ ꯆꯠꯂ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯃꯥꯒ ꯋꯥꯛ ꯇꯧꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯅꯨꯄꯤꯁꯦ ꯋꯥꯡꯖꯤꯡꯗꯒꯤꯅꯦꯕ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯁꯦ ꯂꯩꯁꯥꯔꯤꯉꯩꯗ ꯃꯥꯁꯦ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯆꯪꯕ ꯃꯩꯇꯩꯅꯦꯕꯀꯣ ꯃꯥꯁꯦ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯆꯪꯕ ꯑꯗꯩꯗ ꯃꯥꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯆꯪꯕꯁꯤꯗ ꯏꯕꯥꯅꯤ ꯈꯛꯇꯪ ꯂꯩꯍꯧꯔꯦ ꯑꯗꯩ ꯇꯥꯃꯣ ꯍꯣꯏ ꯃꯣꯏ ꯅꯨꯄꯥꯈꯩ ꯊꯕꯛ ꯆꯠꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯏꯕꯥꯅꯤꯈꯛ ꯂꯩꯍꯧꯔꯀꯥꯟꯗ ꯏꯕꯥꯅꯤꯁꯦ ꯐꯣꯟ ꯁꯨꯝ ꯌꯦꯡꯉꯦ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯤꯔꯛꯑꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯁꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯏꯕꯥꯅꯤꯁꯦ ꯁꯤꯌꯔ ꯇꯧꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯁꯨ ꯍꯥꯏꯕꯤꯕ ꯑꯩꯗꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯆꯪꯉꯦ ꯑꯩꯗꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟꯅꯦ ꯑꯩꯗꯤ ꯆꯔꯆ ꯀꯥꯔꯒ ꯕꯥꯏꯕꯜ ꯄꯥꯖꯔꯛꯑꯦ ꯖꯤꯁꯨꯗ ꯆꯪꯉꯀꯥꯟꯗ ꯑꯩꯒꯤ ꯑꯋꯥꯕ ꯑꯅꯥꯕ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛ ꯀꯣꯛꯈꯤ ꯐꯒꯤꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯑꯦꯕ ꯃꯥꯅꯀꯣ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯑꯅꯤꯔꯛ ꯑꯩꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯒ ꯁꯨꯡꯐꯪ ꯐꯪꯈꯤꯗꯕꯗꯣ ꯍꯟꯗꯛ ꯑꯃꯨꯛ ꯏꯃꯥꯟꯅꯕꯤꯁꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯔꯆ ꯀꯥꯅꯤꯡꯉꯦ ꯑꯩ ꯀꯨꯏꯔꯕꯅꯦ ꯃꯁꯤ ꯑꯩꯅ ꯈꯜꯂꯛꯄꯁꯦ ꯑꯗꯨꯕꯨ ꯀꯅꯥꯝꯅꯁꯨ ꯑꯩꯕు ꯈꯨꯠ ꯄꯥꯏꯔꯒ ꯂꯝꯖꯤꯡꯕꯤꯕꯗꯤ ꯌꯥꯎꯈꯤꯗꯦ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯈꯨꯠ ꯄꯥꯏꯔ ꯂꯝꯖꯤꯡꯕꯤꯗꯦꯅ ꯍꯥꯏꯐꯦꯠꯇꯪ ꯇꯠ ꯂꯥꯎꯅ ꯃꯩꯉꯥꯟꯕꯤꯗꯧꯅ ꯉꯥꯜꯂꯝꯃꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯕ ꯑꯣꯏꯅ ꯇꯧꯋꯦ ꯏꯁꯥꯕꯨ ꯗꯥꯏꯔꯦꯛ ꯈꯨꯠꯁꯦ ꯄꯥꯏꯔ ꯆꯤꯡꯁꯤꯟꯕꯤꯕꯗꯤ ꯀꯅꯥꯁꯨ ꯌꯥꯎꯈꯤꯗꯦ ꯑꯩ ꯖꯤꯁꯨꯒꯤ ꯃꯔꯝꯗꯗꯤ ꯑꯩꯉꯣꯟꯗ ꯃꯤꯑꯣꯏ ꯈꯔꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯆꯪꯖꯔꯗꯤ ꯑꯋꯥꯕ ꯀꯣꯛꯀꯅꯤ ꯊꯋꯥꯏꯒꯤꯗꯤ ꯄꯜꯂꯛꯈꯤꯗ꯭ꯔꯦꯀꯣ ꯑꯋꯥꯕ ꯀꯣꯛꯀꯅꯤ ꯏꯁꯥꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯐꯒꯅꯤ ꯈꯣꯠꯀꯅꯤꯅꯗꯤ ꯍꯥꯏꯕꯤꯒꯦꯅ ꯑꯩꯅ ꯏꯃꯥꯟꯅꯕꯤꯁꯤꯗ ꯍꯥꯏꯕ ꯑꯗꯣ ꯅꯪꯁꯨ ꯆꯪꯉꯣ ꯅꯪꯁꯨ ꯆꯔꯆꯇ ꯀꯥꯔꯣ ꯕꯥꯏꯕꯜ ꯄꯥꯔꯣ ꯑꯗꯒꯤ ꯅꯪꯅ ꯖꯤꯁꯨ ꯈꯨꯔꯨꯝꯖꯔꯗꯤ ꯅꯪ ꯍꯥꯏꯗꯤ ꯅꯪꯁꯦ ꯑꯗꯨꯝ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯂꯩꯕ ꯄꯨꯝꯅꯃꯛ ꯀꯣꯛꯑꯅꯤ ꯈꯣꯠꯂꯅꯤꯅ ꯇꯧꯔ ꯏꯕꯥꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯁꯦ ꯁꯨꯝ ꯁꯥꯔꯒ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯁꯄꯦꯜ ꯁꯣꯡ ꯃꯟꯗꯥꯒꯤꯅꯤꯒꯤ ꯏꯁꯩꯒ ꯖꯤꯁꯨ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯇꯧꯕ ꯏꯁꯩꯒꯗꯣ ꯃꯥꯅꯒ ꯇꯥꯍꯟꯕꯤꯕ ꯑꯩꯉꯣꯟꯗ ꯁꯔꯆ ꯇꯧꯍꯜꯂꯒ ꯑꯗꯨꯒ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯩ ꯋꯥꯔꯁꯨ ꯁꯔꯒꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯅꯤ ꯀꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯁꯨꯝꯕ ꯏꯁꯩ ꯃꯌꯥꯝꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯔꯆ ꯇꯧꯍꯜꯂꯒ ꯂꯣꯏꯅ ꯇꯥꯍꯜꯂꯦ ꯑꯩꯁꯦ ꯃꯗꯨ ꯇꯥ ꯃꯇꯝꯗ ꯄꯨꯛꯅꯤꯡꯗ ꯁꯨꯛ ꯂꯥꯎꯕ ꯐꯥꯎꯔꯒ ꯖꯤꯁꯨꯅ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦꯕ ꯑꯗꯨꯕꯨ ꯏꯁꯩꯗꯣ ꯇꯥꯔꯒ ꯁꯨꯝ ꯏꯁꯥꯁꯦ ꯁꯨꯝꯕ ꯑꯗꯒꯤ ꯍꯦꯟꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗ ꯍꯦꯟꯅ ꯐꯥꯎꯔꯦ ꯑꯩ ꯀꯃꯥꯏꯅ ꯆꯪꯒꯅꯤ ꯑꯩꯒꯤ ꯅꯨꯄꯥꯅꯗꯤ ꯌꯥꯗꯦ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯃꯥꯏ ꯅꯨꯄꯥꯁꯤꯗꯤ ꯃꯥꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯆꯪꯕ ꯑꯊꯤꯡꯕ ꯂꯩꯇꯦꯕ ꯅꯨꯄꯥꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯏꯖꯗ꯭ꯔꯁꯨ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯑꯩ ꯅꯨꯄꯥꯅ ꯌꯥꯗꯕꯅꯤꯅ ꯑꯩꯉꯣꯟda ꯋꯥꯏꯑꯦꯕꯀꯣ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤꯁꯤꯒ ꯑꯩꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯌꯥꯝ ꯆꯪꯅꯤꯡꯉꯦ ꯃꯥꯅ ꯑꯗꯨꯝ ꯅꯪ ꯑꯗꯨꯝ ꯏꯁꯣꯔ ꯑꯗꯨꯝ ꯅꯤꯡꯉꯣ ꯅꯪꯒꯤ ꯂꯝꯕꯤ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯒꯅꯦ ꯑꯗꯨꯝ ꯏꯕꯥꯅꯤꯁꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯃꯤꯟꯅꯔꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯥꯁꯦ ꯃꯌꯨꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯗꯒꯤ ꯃꯥꯁꯦ ꯊꯣꯛꯈ꯭ꯔꯦꯕꯀꯣ ꯃꯥ ꯆꯠꯈ꯭ꯔꯒ ꯑꯩ ꯏꯇꯣꯟꯗ ꯂꯩꯍꯧꯔꯦꯗꯅ ꯑꯗꯨꯒ ꯂꯩꯍꯧꯔ ꯃꯇꯨꯡ ꯅꯣꯡꯃ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯑꯩꯒꯁꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯕꯦꯡꯒ꯭ꯂꯣꯔꯗ ꯀꯣꯏꯕ ꯆꯠꯂꯦꯕ ꯃꯥꯏ ꯁꯨꯇꯤ ꯅꯨꯃꯤꯠ ꯑꯃꯗ ꯀꯣꯏꯕ ꯆꯠꯄꯁꯤꯗ ꯃꯌꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯆꯪꯕ ꯃꯌꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯃꯈꯣꯏꯁꯦ ꯎꯕ ꯑꯩꯅ ꯎꯖꯩꯑꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯕꯥꯅꯤ ꯁꯨꯝ ꯀꯣꯏꯔꯒ ꯁꯨꯝ ꯂꯥꯛꯄꯗꯨꯗ ꯉꯁꯥꯏꯒꯤ ꯃꯌꯥꯡ ꯆꯔꯆ ꯑꯃꯗꯀꯣ ꯆꯔꯆꯇ ꯃꯌꯥꯡ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯄ꯭ꯔꯦꯌꯔ ꯇꯧꯔꯝꯕ ꯑꯗꯒꯤ ꯃꯗꯨꯒꯤꯗꯣ ꯃꯨꯁꯂꯤꯝꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦꯕꯀꯣ ꯃꯨꯁꯂꯤꯝꯁꯦ ꯑꯂꯥꯗꯩ ꯍꯦꯟꯗꯦꯗꯅ ꯃꯣꯏꯅ ꯅꯤꯡꯕꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯎꯖꯈꯤꯕ ꯃꯇꯝꯗꯨꯗꯗꯤ ꯃꯨꯁꯂꯤꯝꯗꯁꯨ ꯉꯁꯥꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯆꯪꯕ ꯃꯨꯁꯂꯤꯝꯁꯦ ꯂꯩꯌꯦꯕ ꯑꯩ ꯈꯪꯉꯦꯕ ꯍꯥꯏꯕꯗꯤ ꯑꯩꯅꯁꯨ ꯍꯥꯏꯗꯤ ꯃꯌꯥꯡꯗ ꯅꯠꯇꯅ ꯃꯨꯁꯂꯤꯝꯗꯁꯨ ꯃꯣꯏꯅ ꯆꯔꯆꯇꯨꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯦꯌꯔ ꯇꯧꯔꯝꯕ ꯈꯨꯔꯨꯝꯃꯝꯕꯗꯣ ꯑꯩꯅ ꯎꯖꯩꯑꯕ ꯎꯖꯕꯗꯨꯗ ꯑꯩꯅꯉꯁꯥꯏꯒꯤ ꯑꯩꯁꯦ ꯑꯗꯨ ꯂꯥꯜꯂꯒ ꯑꯩꯁꯦ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨ ꯂꯥꯜꯂꯒ ꯆꯠꯄ ꯃꯇꯝꯁꯤꯗ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯦ ꯐꯥꯎꯒꯦꯗ ꯃꯣꯏꯁꯨ ꯑꯁꯤꯗ
ꯄ꯭ꯔꯦꯌꯔ ꯇꯧꯔꯦ ꯃꯣꯏꯁꯨ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯈ꯭ꯔꯤꯁꯇꯦꯟ ꯆꯪ ꯃꯥꯜꯂꯦ ꯃꯌꯥꯡꯗꯁꯨ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯕ ꯂꯩ ꯃꯥꯜꯂꯦ ꯑꯗꯒꯤ ꯃꯨꯁꯂꯤꯝꯗꯁꯨꯅ ꯑꯗꯨꯝ ꯋꯥꯈꯟꯗ ꯐꯥꯎꯋꯦꯕ ꯃꯣꯏꯁꯦ ꯃꯣꯏ ꯃꯅꯨꯡꯗ ꯀꯩꯅꯣꯝꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎꯋꯦꯕꯀꯣ ꯐꯥꯎꯋꯦ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯍꯥꯏꯗꯤ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯉꯤꯁꯦ ꯃꯣꯏꯅ ꯖꯤꯁꯨꯗ ꯆꯪꯖꯔꯤꯁꯦ ꯃꯣꯏꯒꯤ ꯊꯋꯥꯏꯁꯦ ꯍꯥꯏꯗꯤ ꯃꯣꯏ ꯃꯁꯥꯗ ꯄꯣꯊꯥꯕ ꯐꯪꯖꯒꯅꯤ ꯍꯥꯏꯕꯗꯨꯅ ꯃꯣꯏꯅ ꯆꯪꯉꯤꯅꯦ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯃꯅꯨꯡꯒꯤ ꯄꯣꯊꯥꯕ ꯍꯥꯏꯕꯗꯨ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯣ ꯍꯥꯏꯌꯨ ꯇꯥꯏ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔ ꯃꯣꯏꯁꯦ ꯀꯩꯗ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯆꯥꯛꯆꯕ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯅ ꯌꯥꯝꯅ ꯆꯥꯛꯅ ꯌꯦꯡꯉꯝꯃꯦꯕ ꯃꯣꯏ ꯊꯩꯁꯤꯀꯣ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯝꯃꯒ ꯑꯩꯁꯦ ꯑꯩ ꯅꯨꯄꯥꯗ ꯍꯧꯗꯣꯛꯎꯔꯗꯤ ꯉꯥꯡꯉꯛꯀꯅꯤ ꯑꯗꯒꯤ ꯌꯥꯔꯛꯑꯣꯏ ꯑꯗꯨꯅ ꯑꯩꯁꯦꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯏꯁꯥꯁꯦ ꯆꯣꯛꯊꯔꯒ ꯃꯣꯏꯗꯕꯨ ꯆꯥꯛꯅ ꯌꯦꯡꯖꯔꯒ ꯑꯗꯨꯝ ꯑꯩꯁꯦ ꯍꯜꯂꯛꯈꯤꯕꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯁꯨꯝ ꯂꯥꯛꯑꯦ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯗꯨ ꯑꯩꯒꯤ ꯙꯔꯃ ꯑꯩꯒꯤ ꯍꯤꯟꯗꯨ ꯙꯔꯃꯗ ꯑꯗꯨꯝ ꯂꯨꯞꯆꯔꯒ ꯑꯗꯨꯕꯨ ꯍꯤꯟꯗꯨ ꯙꯔꯃ ꯂꯨꯞꯆꯩ ꯍꯥꯏꯁꯦ ꯑꯩ ꯂꯥꯏꯗꯤ ꯌꯥꯝꯈ꯭ꯔꯦ ꯍꯤꯟꯗꯨꯒꯤ ꯙꯔꯃꯒꯤ ꯂꯥꯏꯁꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯂꯥꯏꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯕꯅꯤ나 ꯑꯃꯁꯨ ꯅꯤꯡ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥꯁꯦ ꯁꯥꯟꯇꯤ ꯑꯣꯏꯈꯤꯗꯦꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯥꯛꯑ ꯃꯇꯨꯡꯗ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯒꯤ ꯃꯪꯂꯥꯟꯁꯤꯗ ꯑꯩꯅ ꯕ꯭ꯔꯣꯒ ꯊꯦꯡꯅꯖꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯪꯂꯥꯟꯁꯤꯗ ꯊꯥ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯏꯄꯥꯁꯦ ꯈꯜꯂꯨꯗꯦ ꯑꯗꯨꯒ ꯅꯤꯡꯁꯤꯡꯉꯨꯗꯦ ꯁꯣꯜꯂꯒꯁꯨ ꯇꯨꯝꯗꯦ ꯑꯗꯨꯒ ꯅꯣꯡꯃ ꯃꯪꯂꯥꯟꯁꯤꯗ ꯏꯊꯥ ꯊꯥꯖꯗꯅ ꯏꯄꯥꯁꯦ ꯑꯩꯒꯤ ꯐꯃꯨꯡꯒꯤ ꯃꯈꯥꯗ ꯈꯣꯡ ꯇꯥꯐꯝꯂꯣꯝꯒꯤ ꯑꯁꯣꯝꯒꯤ ꯑꯋꯥꯡꯕꯗꯣ ꯑꯗꯣꯝꯗ ꯏꯄꯥꯁꯤꯅ ꯐꯤꯉꯧ ꯁꯦꯠꯂꯒ ꯋꯥꯡ ꯆꯥꯎꯅ ꯂꯦꯞꯄꯒ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯑꯦꯕ ꯌꯦꯡꯉꯛꯄꯁꯤꯗ ꯑꯩꯅ ꯖꯤꯁꯨꯅꯦ ꯃꯇꯝꯗꯨꯗ ꯑꯩ ꯋꯥꯈꯜꯗꯗꯤ ꯐꯥꯎꯋꯦꯕ ꯏꯄꯥꯅꯦ ꯍꯥꯏꯅꯗꯤ ꯑꯩ ꯀꯧꯅꯤꯡꯈꯤꯗꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯖꯤꯁꯨꯅꯤꯅꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯂꯥꯛꯏꯁꯤꯅ ꯍꯥꯏꯅ ꯋꯥꯈꯜꯗꯗꯤ ꯐꯥꯎꯋꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯥꯏꯒꯤ ꯇꯥꯏꯕꯪꯗꯗꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯏꯄꯥꯕꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯈꯤꯕꯗꯣ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯖꯕ ꯐꯪꯈꯤꯗꯕ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯅꯤꯡꯈꯤꯕꯗꯣ ꯑꯩ ꯃꯪꯗꯨꯗꯗꯤ ꯂꯣꯏ ꯀꯥꯎꯋꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯪꯅꯤꯡꯈꯤꯀꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯇꯁꯦꯡꯅ ꯀꯥꯎꯒꯦ ꯑꯗꯨꯒ ꯃꯪꯂꯥꯟꯅꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗꯦꯕ ꯑꯗꯨꯒ ꯑꯩꯅ ꯖꯤꯁꯨꯅꯦ ꯃꯥꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯖꯥꯠꯅꯣ ꯃꯥ ꯀꯩꯒꯤꯅꯣ ꯀꯥꯏꯅ ꯋꯥꯈꯜꯗꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯏꯄꯥꯁꯦ ꯋꯥꯗꯤ ꯑꯝꯇ ꯉꯥꯡꯉꯝꯗꯦꯕꯀꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯦꯞꯄꯝꯃꯒ ꯏꯄꯥꯁꯦ ꯃꯉꯥꯜ ꯑꯣꯏꯅ ꯃꯥꯡꯈꯤꯕ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯑꯗꯨꯒ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯉꯁꯤ ꯂꯥꯛꯑꯝꯃꯤꯗꯣ ꯀꯩꯅꯣ ꯖꯤꯁꯨꯅ ꯑꯩꯒꯤ ꯃꯪꯗ ꯉꯁꯤ ꯂꯥꯛꯑꯝꯃꯤꯗꯨꯕꯨ ꯀꯩꯒꯤꯅꯣꯅꯦ ꯀꯥꯏꯅ ꯋꯥꯈꯜꯗꯗꯤ ꯈꯜꯂꯒꯅꯦ ꯑꯩꯁꯦ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯃꯥꯏꯅ ꯉꯥꯏꯍꯥꯛꯇꯤ ꯈꯜꯂꯝꯃꯒ ꯑꯗꯨꯝ ꯁꯔꯥꯎꯟꯗꯤꯡꯅ ꯀꯩꯅ ꯑꯗꯨꯝ ꯑꯩꯁꯦ ꯑꯀꯣꯏꯕꯁꯤꯅ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯦꯕ ꯑꯩꯁꯦ ꯑꯗꯨꯒ ꯊꯈꯥꯏꯃꯨꯛꯀꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯌꯥꯝꯅ ꯑꯋꯥꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯃꯥꯌꯣꯛꯅꯩꯌꯦꯕ ꯃꯥꯌꯣꯛꯅꯕꯗ ꯑꯩꯁꯦ ꯁꯤꯅꯤꯡꯕ ꯐꯥꯎꯕ ꯂꯥꯛꯈ꯭ꯔꯦꯕ ꯁꯤꯅꯤꯡꯕꯒꯤ ꯁ꯭ꯇꯦꯖ ꯌꯧꯈ꯭ꯔꯦꯕ ꯑꯩꯒꯤ ꯂꯝꯕꯤ ꯂꯩꯔꯛꯇꯕ ꯑꯗꯨꯒ ꯑꯩꯁꯦ ꯁꯤꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯥꯛꯄꯗꯒꯤ ꯑꯩꯅ ꯍꯥꯏꯗꯤ ꯑꯝꯇꯪ ꯉꯥꯏꯕꯤꯌꯨꯀꯣ ꯁꯦꯟꯇꯦꯟꯁ ꯁꯤ ꯄꯥꯏꯌꯣ ꯑꯗꯨ ꯄꯥꯏꯌꯣꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯅ ꯁꯤꯔꯒꯦ ꯑꯩꯁꯦ ꯌꯥꯝ ꯀꯞꯁꯨ ꯀꯞꯄꯦꯕꯀꯣ ꯑꯩꯁꯦ ꯀꯔꯝꯕ ꯂꯥꯏ ꯁꯣꯜꯂ ꯑꯩꯁꯦ ꯄꯣꯊꯥꯗꯣꯏꯅꯣꯁꯦ ꯑꯩꯁꯦ ꯈꯪꯗ꯭ꯔꯦꯕ ꯑꯩꯁꯦ ꯁꯤꯔ ꯃꯇꯨꯡꯗ ꯑꯩꯁꯤꯕꯨ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣꯅ ꯑꯩꯁꯦ ꯁꯤꯕꯨ ꯌꯥꯝ ꯁꯤꯅꯤꯡꯉꯦꯗꯀꯣ ꯌꯥꯝꯅ ꯋꯥꯕ ꯄꯨꯟꯁꯤꯁꯤꯕꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯁꯨ ꯌꯥꯝꯅ ꯋꯥꯕ ꯄꯨꯟꯁꯤꯁꯤꯕꯨ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯔꯛꯇ꯭ꯔꯦꯅ ꯑꯩꯁꯦ ꯈꯜꯂꯛꯈꯤꯕ ꯑꯩꯁꯦ ꯂꯣꯏꯅꯃꯛꯁꯦ ꯊꯥꯗꯣꯛꯑꯒ ꯑꯩꯁꯦ ꯆꯠꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯔꯧꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯂꯒꯦ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯑꯩ ꯁꯤꯈ꯭ꯔꯒꯦꯗ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯄꯟꯈꯩꯗꯣ ꯌꯧꯔꯛꯈꯤꯕ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯏꯇꯣꯟꯗ ꯁꯨꯁꯥꯏꯠ ꯇꯧꯅꯤꯡꯕ ꯋꯥꯈꯜꯐꯥꯎ ꯐꯥꯎꯔꯛꯈꯤꯕ ꯑꯩꯁꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯩꯅ ꯁꯤꯗꯩꯗ ꯑꯃꯒ ꯍꯥꯏꯖꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗꯁꯨꯀꯣ ꯍꯥꯏꯗꯤ ꯏꯄꯥꯕꯨ ꯂꯧꯁꯤꯟꯖꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯁꯨ ꯑꯩꯁꯦ ꯑꯁꯤꯈ꯭ꯔꯕ ꯏꯕꯣꯛ ꯑꯃꯅ ꯑꯩꯁꯦ ꯑꯗꯨꯝ ꯈꯨꯠ ꯄꯥꯏꯔꯒ ꯑꯗꯨꯝ ꯆꯤꯡꯕ ꯑꯗꯒꯤ ꯇꯠꯇꯅ ꯑꯗꯨꯝ ꯇꯣꯏꯅ ꯂꯥꯛꯈꯤꯕ ꯑꯩꯒꯤ ꯃꯪꯂꯥꯟꯁꯤꯗ ꯂꯥꯛꯈꯤꯕꯁꯦ ꯁꯤꯈ꯭ꯔꯕ ꯏꯕꯣꯛ ꯑꯃ ꯁꯤꯈ꯭ꯔꯕ ꯏꯕꯣꯛ ꯑꯃꯅ ꯑꯩꯒꯤ ꯃꯪꯂꯥꯟꯁꯤꯗ ꯇꯠꯇꯅ ꯑꯗꯨꯝ ꯂꯥꯛꯄꯁꯦ ꯑꯩꯅ ꯍꯅꯨꯃꯥꯟꯁꯦ ꯃꯌꯥꯝꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯋꯥꯔ ꯂꯩꯕ ꯒꯣꯗꯅꯦꯅ ꯍꯥꯏꯅꯗ꯭ꯔꯥ ꯍꯤꯟꯗꯨꯒꯤ ꯀꯩꯅꯣꯗꯗꯤ ꯑꯗꯩꯗ ꯑꯩꯅ ꯍꯅꯨꯃꯥꯟꯒꯤ ꯍꯥꯏꯗꯤ ꯏꯕꯣꯛꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯃꯪꯂꯥꯟꯁꯤꯗ ꯂꯥꯛꯑꯒ ꯈꯨꯠ ꯄꯥꯏꯔ ꯑꯗꯨꯝ ꯆꯤꯡꯕ ꯑꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯂꯥꯛꯄꯁꯦ ꯑꯩꯅꯗꯤ ꯃꯥ ꯁꯤꯈ꯭ꯔꯕꯅꯤꯅ ꯃꯥꯁꯦ ꯁꯤꯈ꯭ꯔꯒꯁꯨ ꯃꯥꯁꯦ ꯃꯪꯁꯤꯗꯗꯤ ꯋꯥ ꯉꯥꯡꯉꯦꯕ ꯉꯥꯡꯉꯒ ꯑꯗꯨꯝ ꯑꯩꯁꯦ ꯄꯨꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯑꯩꯁꯦ ꯀꯣꯏꯄꯨ ꯄꯨꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯏꯕꯣꯛꯁꯤꯅ ꯑꯩꯁꯦ ꯈꯨꯠ ꯄꯥꯏꯔ ꯆꯤꯡꯕ ꯃꯇꯝꯗ ꯑꯩꯁꯤꯅ ꯍꯥꯏꯗꯤ ꯀꯔꯝꯕ ꯏꯁꯣꯔꯗꯣ ꯈꯪꯖꯗꯕꯅꯤꯅ ꯑꯩꯅ ꯍꯅꯨꯃꯥꯟꯒꯤ ꯉꯥꯟꯁꯦ ꯑꯗꯨꯝ ꯁꯣꯜꯂꯦꯕ ꯃꯪꯁꯤꯗ 5 6 ꯇꯔꯦꯠ 9 ꯁꯣꯜꯂꯒ ꯏꯕꯣꯛꯁꯤꯅꯗꯤ ꯑꯩ ꯈꯨꯠꯁꯦ ꯊꯥꯗꯣꯛꯈꯤꯗꯦꯕ ꯊꯥꯗꯣꯛꯇꯕꯤꯗ ꯑꯗꯨꯝ ꯄꯨꯂꯞ ꯑꯗꯨꯝ ꯃꯤꯀꯞꯁꯦ ꯊꯣꯛꯂꯛꯈꯤꯕ ꯏꯕꯣꯛꯁꯤꯅ ꯑꯗꯨꯝ ꯑꯩ ꯅꯥꯛꯇ ꯂꯩꯅ ꯑꯗꯨꯝ ꯃꯤꯀꯞꯁꯦ ꯊꯣꯛꯂꯛꯈꯤꯕ
ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯣꯏꯅ ꯇꯣꯏꯅꯁꯨ ꯑꯁꯤꯕ ꯏꯕꯣꯛꯁꯦ ꯑꯗꯨꯝ ꯎꯕ ꯑꯗꯨꯒ ꯐꯠꯇꯕ ꯏꯕꯣꯛꯇ ꯅꯠꯇꯅ ꯐꯠꯇꯕ ꯂꯥꯏ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤ ꯁꯛꯇꯝꯗꯤ ꯑꯣꯏꯗꯕ ꯐꯤꯡ ꯁꯦꯠꯄ ꯑꯗꯒꯤ ꯃꯥꯟꯅꯗꯕ ꯁꯛꯇꯝꯗ ꯌꯥꯝꯅ ꯄꯨꯠ ꯄ꯭ꯔꯦꯠ ꯗꯥꯏꯔꯦꯛ ꯇꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝꯕꯒꯤ ꯄꯣꯠꯁꯤ ꯁꯤꯒꯨꯝꯕꯒꯤ ꯂꯥꯏꯁꯤꯁꯨ ꯑꯩꯒꯤ ꯃꯪꯗ ꯇꯣꯏꯅ ꯇꯣꯏꯅ ꯑꯗꯨꯝ ꯎꯔꯛꯈꯤꯑꯕ ꯃꯈꯣꯏꯁꯤꯒ ꯑꯗꯨꯝ ꯂꯣꯏꯅ ꯑꯗꯨꯅ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯁꯦ ꯃꯪꯅꯦ ꯍꯥꯏꯕ ꯀꯤꯕ ꯐꯥꯎꯈ꯭ꯔꯦꯕ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯁꯤꯕꯨ ꯇꯨꯝꯃꯀꯥꯟꯗ ꯍꯣꯔꯦꯟ ꯁꯣꯏꯗꯅꯗꯤ ꯐꯠꯇꯕ ꯑꯃꯗꯤ ꯁꯣꯏ ꯎꯔꯅꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯃꯪꯗꯧꯒ ꯇꯜꯂꯦꯗ ꯇꯨꯝꯗꯧꯒ ꯇꯜꯂꯦꯗ ꯀꯥꯏꯅ ꯋꯥꯈꯟꯗ ꯐꯥꯎꯈꯤꯕ ꯍꯥꯏꯗꯤ ꯉꯁꯥꯏ ꯇꯣꯏꯅ ꯑꯗꯨꯝ ꯎꯔꯕꯅꯤꯅ ꯉꯁꯤꯁꯨ ꯎꯔꯛꯑꯅꯦꯅ ꯋꯥꯈꯟꯗ ꯑꯗꯨꯝ ꯈꯜꯂꯦꯕ ꯍꯥꯏ ꯇꯧꯕꯒꯁꯨ ꯑꯗꯨꯝ ꯎꯏꯌꯦꯕ ꯍꯣꯏ ꯑꯁꯤꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯍꯥꯏꯗꯤ ꯏꯆꯜꯗ ꯃꯇꯝꯗꯨꯒ ꯐꯥꯎꯔꯤꯁꯦ ꯍꯥꯏꯗꯤ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕ ꯃꯇꯝꯗꯁꯨ ꯍꯤꯡꯅꯤꯡꯉꯛꯇꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯅ ꯑꯋꯥ ꯑꯅꯥꯅ ꯍꯦꯟꯖꯜꯂꯛꯄ ꯑꯗꯨꯁꯨ ꯁꯨꯁꯥꯏꯠ ꯇꯧꯔꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯛꯄ ꯑꯗꯨꯗꯒꯤ ꯑꯩ ꯑꯃꯨꯛ ꯈꯟꯈꯤ ꯇꯨꯝꯕꯒꯤ ꯉꯥꯏꯍꯥꯛꯇꯣ ꯉꯥꯏꯍꯥꯛ ꯑꯩ ꯑꯁꯨꯃꯥꯏꯅꯀꯣ ꯏꯆꯝ ꯃꯤ ꯑꯃ ꯑꯣꯏꯅ ꯇꯥꯔꯒꯗꯤ ꯇꯥꯏꯕꯪꯄꯥꯟꯁꯤ ꯌꯥꯝꯅ ꯋꯥꯏ ꯑꯩ ꯑꯝꯇꯪ ꯇꯨꯝꯒꯦ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦ ꯍꯥꯏꯗꯣꯏꯅꯦꯕ ꯇꯨꯝꯃꯒꯁꯨ ꯑꯃꯨꯛ ꯄꯣꯊꯥꯕꯁꯤꯐꯥꯎꯗ ꯄꯣꯊꯥꯅꯤꯡꯉꯛꯇ꯭ꯔꯦꯕ ꯃꯪꯗ ꯑꯃꯨꯛ ꯐꯠꯇꯕ ꯁꯨꯃꯥꯏꯅ ꯇꯧꯔꯤꯅꯦ ꯏꯆꯜꯁꯦ ꯄꯨꯔꯥ ꯍꯥꯏꯗꯤ ꯂꯩꯐꯝ ꯈꯪꯉꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯣꯏ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯈꯜꯂꯛꯄ ꯃꯇꯝꯗꯨꯗꯗꯤ ꯄꯣꯊꯥꯔꯀꯥꯟꯗ ꯉꯁꯥꯏ ꯃꯌꯥꯝꯗꯣ ꯎꯔꯛꯀꯅꯤ ꯈꯟꯕꯗ ꯇꯣꯏ ꯇꯣꯏꯅ ꯎꯔꯛꯑꯃꯤꯅ ꯉꯁꯤꯁꯨ ꯎꯔꯛꯑꯅꯤ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯈꯪꯉꯦꯕ ꯑꯗꯨꯝ ꯑꯗꯨꯗ ꯑꯩꯁꯦ ꯇꯨꯝꯅꯤꯡꯉꯛꯇꯕꯒ ꯌꯥꯎꯈꯤꯕ ꯑꯁ ꯇꯨꯝꯃꯣꯏꯗ ꯑꯗꯨꯕꯨ ꯌꯥꯗꯦ ꯍꯛꯆꯥꯡꯁꯤꯅꯗꯤ ꯄꯣꯊꯥꯅꯤꯡꯉꯛꯄꯅꯤꯅ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯤ ꯇꯨꯝꯅꯤꯡꯉꯦꯕ ꯇꯨꯝꯊꯕ ꯃꯇꯝꯗ ꯑꯗꯨꯝ ꯎꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯄꯣꯠꯇꯣ ꯑꯗꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯂꯥꯡꯒꯅꯣ ꯍꯧꯕꯤꯕꯤꯒꯦ ꯉꯥꯏꯈꯣꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩ ꯃꯪꯁꯤꯗ ꯑꯗꯨꯃꯥꯏꯅ ꯄꯥꯛꯄꯗꯒꯤ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯀꯣ ꯄꯣꯠꯁꯦ ꯑꯩ ꯋꯥꯔꯤꯁꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯤꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯦ ꯐꯥꯎꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯁꯨꯁꯥꯏꯠ ꯇꯧꯔꯒꯦ ꯁꯨꯁꯥꯏꯠ ꯇꯧꯔꯒ ꯁꯤꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯑꯩꯁꯦ ꯈꯜꯂꯛꯀꯦ ꯑꯗꯨꯕꯨ ꯑꯩꯁꯦ ꯈꯟꯅ ꯀꯞꯁꯨ ꯌꯥꯝ ꯀꯞꯄꯦꯕ ꯑꯩꯁꯦ ꯑꯗꯨꯒ ꯑꯩ ꯋꯥꯈꯜ ꯑꯃꯇꯪꯗ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯈꯤꯕ ꯑꯩꯒꯤ ꯑꯋꯥꯕꯒꯤ ꯄꯟꯊꯩꯗꯣ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯉꯣꯟꯗꯀꯃꯥꯏꯅ ꯇꯞꯅ ꯋꯥꯈꯜ ꯑꯃꯀꯃꯥꯏꯅ ꯐꯥꯎꯔꯛꯀꯦꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯌꯥꯝ ꯊꯥꯒꯠꯅꯔꯕꯅꯤ ꯁꯤꯔ ꯃꯇꯨꯡꯗ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯕ ꯁꯤꯔ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯇꯧꯕ ꯊꯥꯒꯠꯄ꯭ꯔꯥ ꯌꯦꯡꯒꯦ ꯊꯥꯗꯤ ꯌꯥꯝ ꯊꯥꯒꯠꯅꯔꯕꯅꯦ ꯑꯗꯨꯕꯨ ꯑꯩ ꯁꯤ ꯄꯣꯠꯁꯦ ꯀꯩ ꯂꯩꯒꯦꯗꯣ ꯑꯝꯇꯪ ꯌꯦꯡꯊꯣꯛꯈꯤꯒꯦ ꯁꯤꯗ꯭ꯔꯤꯉꯩꯁꯤꯗꯅ ꯋꯥꯈꯜꯁꯦ ꯑꯩꯁꯦ ꯈꯟꯈꯤꯕ ꯑꯗꯨꯒ ꯑꯩꯅ ꯁꯤꯔ ꯃꯇꯨꯡꯗ ꯊꯋꯥꯏꯒꯤ ꯄꯟꯊꯨꯡ ꯑꯩꯅ ꯁꯔꯆ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯐꯖꯕ ꯑꯃ ꯑꯩꯅ ꯊꯦꯡꯅꯖꯈꯤꯕ ꯁꯤꯔ ꯃꯇꯨꯡꯗ ꯊꯋꯥꯏꯁꯤꯅ ꯀꯗꯥꯏꯗ ꯆꯠꯀꯗꯒꯦ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯁꯔꯆ ꯇꯧꯕꯗ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯆꯪꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯨꯗꯤ ꯀꯅꯥꯒꯤ ꯑꯣꯏꯔꯝꯃꯦ ꯏꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯑꯊꯣꯏꯕ ꯋꯥꯔꯤ ꯑꯣꯏꯔꯝꯃꯦꯕ ꯍꯥꯏꯗꯤ ꯀꯟꯕꯤꯕ ꯃꯄꯨꯗꯣ ꯃꯍꯥꯛꯅꯤ ꯑꯗꯒꯤ ꯃꯍꯥꯛꯇꯤ ꯑꯜꯐꯥ ꯑꯃꯁꯨꯡ ꯑꯣꯃꯦꯒꯥꯅꯤ ꯑꯍꯧꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯃꯇꯝꯗꯨꯗꯒꯤ ꯈꯪꯖꯔꯛꯈꯤꯕꯀꯣ ꯑꯗꯩ ꯑꯩꯁꯦ ꯂꯣꯏꯅꯃꯛ ꯇꯞ ꯇꯞꯅ ꯅꯤꯡꯁꯤꯡꯉꯛꯑꯦ ꯁꯤꯅꯤꯡꯕꯗꯤ ꯂꯥꯏꯔꯅ ꯍꯔꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯕ꯭ꯔꯣꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯅꯤꯡꯕ ꯑꯃ ꯐꯥꯎꯈꯤꯕ ꯑꯗꯨꯒ ꯑꯩꯁꯦ ꯁꯤꯅꯤꯡꯕꯒꯗꯣ ꯑꯩ ꯀꯥꯎꯈ꯭ꯔꯦꯕ ꯑꯩꯁꯦ ꯉꯥꯛꯇꯪꯗꯨꯗ ꯑꯗꯨ ꯎꯕꯗꯒꯤ ꯑꯗꯨꯒꯅꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯁꯦ ꯕ꯭ꯔꯣꯗ ꯍꯥꯏꯗꯤ ꯑꯩꯁꯦ ꯕ꯭ꯔꯣꯗꯒꯤ ꯂꯥꯏꯟꯁꯦ ꯌꯥꯝ ꯂꯧꯅꯅꯤꯡꯉꯦ ꯑꯩꯁꯦ ꯕ꯭ꯔꯣꯗ ꯑꯩꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯝ ꯑꯩ ꯃꯦꯁꯦꯖ ꯊꯥꯔꯦꯗꯅ ꯕ꯭ꯔꯣꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯄꯤꯕꯤꯌꯣ ꯑꯩ ꯕ꯭ꯔꯣꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯖꯅꯤꯡꯉꯦꯅ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯩꯁꯦ ꯀꯣꯜ ꯇꯧꯔꯦꯗꯅ ꯀꯣꯜ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯁꯦ ꯕ꯭ꯔꯣꯒꯤ ꯍꯥꯏꯗꯤ ꯊ꯭ꯔꯨꯗꯒꯤ ꯑꯩ ꯕꯞꯇꯥꯏꯖ ꯇꯧꯖꯔꯦꯀꯣ ꯏꯄꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯇꯨꯡꯗꯒꯤ ꯑꯩꯁꯦ ꯇꯞꯅ ꯇꯞꯅ ꯋꯥꯈꯜꯁꯦ ꯑꯍꯣꯡꯕ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯅꯤꯡꯁꯤꯡꯉꯦꯕ ꯍꯥꯏꯗꯤ ꯏꯄꯥꯅ ꯕ꯭ꯔꯣꯒ ꯊꯦꯡꯅꯍꯟꯕꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯥꯡꯖꯧꯅꯅ ꯏꯄꯥꯅ ꯎꯍꯟꯕꯤꯈꯤꯕ ꯃꯪꯂꯥꯟꯗ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯏꯄꯥꯒꯤ ꯃꯆꯥꯁꯤꯡ ꯊꯥꯕꯤꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯏꯄꯥꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤ ꯇꯥꯛꯄꯤꯈꯤꯕ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯄꯟꯊꯨꯡ ꯍꯥꯏꯗꯤ ꯀꯗꯥꯏꯗ ꯆꯠꯀꯗꯒꯦ ꯍꯥꯏꯕꯒꯤ ꯂꯝꯕꯤ ꯄꯤꯕꯤꯔꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯂꯥꯛꯑꯦꯀꯣ ꯂꯥꯛꯑꯒ ꯑꯩꯁꯦ ꯏꯄꯥꯕꯨ ꯂꯧꯁꯤꯟꯖꯔꯦ ꯏꯄꯥꯒꯤ ꯊꯕꯛ ꯇꯧꯖꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯤ ꯐꯥꯔꯁ ꯇꯦꯁꯇꯤꯃꯣꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯏꯄꯥꯕꯨ ꯂꯧꯁꯤꯟꯖꯔ ꯃꯇꯨꯡꯗ ꯑꯩꯅ ꯃꯌꯥꯝꯗ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯇꯦꯁꯇꯤꯃꯣꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯆꯅꯤꯡꯕ ꯈꯪꯍꯟꯖꯅꯤꯡꯕ ꯋꯥꯐꯝ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯃꯪꯂꯥꯟꯁꯤꯗꯅꯦ ꯉꯁꯥꯏꯒꯤ ꯇꯣꯏꯅ ꯎꯈꯤꯕ ꯏꯕꯣꯛ ꯑꯃ ꯑꯁꯤꯕ ꯏꯕꯣꯛ ꯑꯃ ꯑꯩꯅ ꯇꯣꯏꯅ ꯎꯖꯈꯤꯕꯗꯣ ꯃꯍꯥꯛꯁꯦ ꯑꯩꯁꯦ ꯈꯨꯠ ꯄꯥꯏꯔ ꯍꯦꯛ ꯆꯤꯡꯕ ꯑꯩꯕꯨ ꯁꯨꯡꯇꯥ ꯊꯥꯗꯣꯛꯈꯤꯗꯕ ꯏꯕꯣꯛꯇꯣ ꯃꯥꯁꯦ ꯑꯩꯅ ꯏꯄꯥ ꯄ꯭ꯔꯚꯨꯖꯤꯁꯨ ꯂꯧꯁꯤꯟꯖꯔ ꯃꯇꯨꯡꯁꯤꯗ ꯉꯁꯥꯏꯒꯤ ꯏꯕꯣꯛꯁꯦ ꯅꯣꯡꯃ ꯂꯥꯛꯑꯦꯕ ꯑꯩꯒꯤ ꯃꯪꯂꯥꯟꯁꯤꯗ ꯂꯥꯛꯑ ꯃꯇꯨꯡꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯑꯩꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯁꯦ ꯃꯥꯁꯦ ꯀꯤꯕꯗꯤ ꯐꯥꯎꯋꯦꯕ ꯃꯥꯁꯨ ꯐꯤꯉꯧ ꯁꯦꯠꯂꯦꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯄꯥꯏꯔꯒ ꯆꯠꯂꯁꯤ ꯂꯥꯛꯑꯣꯅ ꯆꯤꯡꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗꯗꯤ ꯀꯤꯔꯤꯅꯦꯕ ꯀꯤꯔꯒꯁꯨ ꯑꯩꯅ ꯍꯦꯔꯥ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯀꯟꯕꯤꯅꯕ ꯏꯄꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯑꯁꯦꯡꯕ ꯏꯄꯥꯗꯣ ꯈꯪꯖꯔꯛꯑꯦꯗꯅ ꯑꯩ ꯕꯥꯏꯕꯜ ꯄꯥꯖꯔꯛꯑꯦꯗꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯅ ꯏꯄꯥ ꯄ꯭ꯔꯚꯨꯖꯤꯁꯨ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣꯅ ꯑꯩꯅ ꯑꯃꯨꯛ ꯈꯛꯇꯪ ꯍꯥꯏꯕꯒꯅꯦ ꯉꯁꯥꯏꯒꯤ ꯏꯄꯥꯗꯤ ꯅꯨꯃꯤꯠꯇꯤ ꯀꯨꯏꯅꯗꯤ ꯑꯩ ꯃꯉꯣꯟꯗ ꯎꯖꯈꯤꯗꯦꯕꯀꯣ
ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯕꯣꯛꯁꯤꯅ ꯑꯩ ꯈꯨꯠ ꯄꯥꯏꯔ ꯆꯤꯡꯉꯝꯕ ꯏꯕꯣꯛꯁꯤꯅ ꯂꯥꯎꯅ ꯂꯩꯊꯣꯔꯛꯑꯦꯕ ꯑꯩꯁꯦ ꯆꯤꯡꯕ ꯆꯠꯇꯕꯗꯒꯤ ꯂꯩꯊꯣꯔꯛꯑꯒ ꯃꯥꯁꯦ ꯏꯃꯥ ꯍꯥꯏꯔꯒ ꯃꯥꯁꯦ ꯈꯪꯕꯣꯏ ꯄꯥꯈꯠꯄꯣꯏ ꯀꯤꯕꯣꯏ ꯇꯧꯔꯒ ꯑꯩ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯝꯕ ꯃꯥꯁꯦ ꯑꯩ ꯈꯛꯇ ꯊꯥꯗꯣꯛꯑꯝꯃꯒ ꯆꯦꯟꯈꯤꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯊꯥꯗꯣꯛꯑꯒ ꯆꯦꯟꯈ꯭ꯔ ꯃꯇꯨꯡꯗꯒꯤ ꯑꯩꯁꯦ ꯈꯪꯂꯥꯡ ꯌꯥꯡꯉꯦꯕ ꯌꯥꯡꯉꯒ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦꯕꯀꯣ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯉꯁꯥꯏꯒꯤ ꯑꯩꯁꯦ ꯌꯥꯝ ꯍꯔꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯄꯥ ꯈꯨꯔꯨꯝꯖꯩꯑꯕ ꯈꯨꯔꯨꯝꯖꯩ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯒꯤ ꯑꯊꯣꯏꯕꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯑꯩ ꯍꯥꯏꯗꯣꯛꯆꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯕꯨꯠꯅ ꯐꯠꯇꯕ ꯑꯁꯤ ꯑꯅꯥꯅ ꯄꯨꯟꯗꯨꯅ ꯂꯩꯔꯝꯕ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯏꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨꯗ ꯆꯪꯖꯔ ꯃꯇꯨꯡꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥ ꯂꯣꯏꯅꯖꯔ ꯃꯇꯨꯡ ꯃꯉꯣꯟꯗ ꯆꯪꯖꯔ ꯃꯇꯨꯡꯗ ꯑꯁꯦꯡꯕ ꯏꯄꯥ ꯐꯪꯖꯔ ꯃꯇꯨꯡꯗ ꯏꯄꯥꯅ ꯑꯩꯕꯨ ꯀꯟꯕꯤꯈꯤꯕ ꯍꯥꯏꯗꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯑꯇꯥꯡꯕ ꯀꯩꯅꯣꯅꯦꯕꯁꯦ ꯑꯩꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯏꯄꯥ ꯈꯪꯖꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯍꯅꯨꯃꯥꯟꯁꯦ ꯑꯩꯅ ꯁꯣꯜꯂꯒ 9-10 ꯁꯣꯜꯂꯒ ꯃꯤꯀꯞꯇ ꯑꯗꯨꯝ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯤꯀꯞꯇꯗꯤ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯍꯅꯨꯃꯥꯟꯗꯣ ꯅꯣꯡꯃꯇ ꯑꯩꯒꯤ ꯃꯪꯗꯗꯤ ꯂꯥꯛꯄꯤꯈꯤꯗꯦꯀꯣ ꯑꯗꯨꯒ ꯉꯁꯤ ꯁꯣꯜꯂꯒ 5-6ꯂꯛ ꯁꯣꯜꯂꯒ ꯍꯅꯨꯃꯥꯟꯁꯦ ꯁꯣꯜꯂ ꯃꯤꯀꯞꯇꯤ ꯊꯣꯛꯈ꯭ꯔꯒꯁꯨ ꯅꯣꯡꯉꯥꯜꯂꯒꯁꯨ ꯑꯗꯨꯝ ꯃꯪꯉꯦꯕ ꯉꯁꯥꯏꯒꯤ ꯏꯕꯣꯛꯇꯣ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯅꯣꯡꯉꯥꯜꯂꯒꯁꯨ ꯐꯠꯇꯕ ꯐꯨꯜꯄ꯭ꯔꯦꯠ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯃꯪꯂꯥꯟꯁꯤꯗ ꯇꯣꯏꯅ ꯑꯗꯨꯝ ꯎꯏꯕ ꯑꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯇꯣꯏꯅ ꯎꯈꯤꯕ ꯌꯥꯝ ꯇꯣꯏꯅꯁꯨ ꯍꯅꯨꯃꯥꯟꯒꯤ ꯅꯥꯝꯁꯦ ꯑꯗꯨꯝ ꯁꯣꯟꯖꯈꯤ ꯑꯗꯨꯒ ꯌꯥꯝ ꯇꯣꯏꯅꯁꯨ ꯑꯗꯨꯝ ꯏꯕꯣꯛꯁꯦ ꯑꯗꯨꯝ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯀꯣꯛꯄꯗꯤ ꯁꯨꯡꯀꯣꯛ ꯀꯣꯛꯄ ꯉꯝꯈꯤꯗꯦꯕ ꯑꯗꯨꯝ ꯂꯥꯛꯈꯤꯕ ꯃꯣꯏꯅ ꯑꯗꯨꯝ ꯉꯝꯈꯤ ꯍꯥꯏꯇꯥꯔꯦ ꯍꯅꯨꯃꯥꯟ ꯁꯣꯜꯂꯒꯁꯨ ꯍꯅꯨꯃꯥꯟ ꯀꯩꯝ ꯑꯣꯏꯗꯦꯕ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛꯇꯪ ꯁꯣꯟꯕꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯐꯝ ꯊꯣꯛꯇꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯅ ꯏꯄꯥ ꯄ꯭ꯔꯚꯨꯖꯤꯁꯨ ꯃꯉꯣꯟꯗ ꯆꯪꯖꯔ ꯃꯇꯨꯡꯗ ꯑꯩꯅ ꯏꯄꯥꯒꯤ ꯃꯃꯤꯡꯁꯦ ꯑꯃꯨꯛꯇꯪ ꯀꯧꯖꯕꯗ ꯑꯃꯨꯛꯈꯛ ꯀꯧꯕꯒ ꯉꯁꯥꯏꯒꯤ ꯏꯕꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯍꯅꯨꯃꯥꯟ ꯁꯣꯟꯕꯗꯗꯤ ꯃꯥ ꯀꯤꯔꯝꯗꯦ ꯑꯩ ꯈꯨꯠꯁꯦ ꯄꯥꯏꯅ ꯑꯗꯨꯝ ꯃꯤꯀꯞ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒꯁꯨ ꯑꯗꯨꯝ ꯂꯥꯛꯈꯤ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯈꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅ ꯏꯄꯥꯁꯦ ꯑꯍꯤꯡꯕ ꯏꯁꯣꯔꯅꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯗꯣꯛꯆꯅꯤꯡꯉꯦꯕ ꯍꯥꯏꯕꯗꯤ ꯏꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯉꯁꯥꯏ ꯏꯕꯣꯛꯁꯤꯅ ꯆꯠꯂꯁꯦꯅ ꯈꯨꯠ ꯄꯥꯏ ꯃꯇꯝꯗ ꯏꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯃꯤꯡꯁꯦ ꯏꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯑꯗꯨꯝꯇ ꯀꯟꯕꯤꯌꯣꯅ ꯑꯩꯅ ꯍꯥꯏꯕꯒ ꯉꯁꯥꯏꯒꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯏꯕꯣꯛꯁꯤꯅ ꯑꯩꯉꯣꯟꯗ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯏꯃꯥ ꯍꯥꯏꯔꯒ ꯑꯩ ꯈꯨꯗꯥꯡꯁꯦ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯗꯣꯛꯑꯝꯃꯒ ꯆꯦꯟꯈꯤꯕꯗꯣ ꯃꯗꯨꯅ ꯁꯥꯈꯤꯅꯦꯕ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯁꯨ ꯏꯕꯣꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯪꯗ ꯉꯁꯤꯐꯧ ꯃꯪꯁꯨ ꯃꯪꯈꯤꯗ꯭ꯔꯦ ꯃꯍꯥꯛꯁꯦ ꯂꯥꯛꯈꯤꯗ꯭ꯔꯦꯕ ꯊꯥꯒꯠꯆꯔꯤꯀꯣ ꯏꯁꯣꯔꯕꯨ ꯁꯤꯒꯅꯦ ꯏꯆꯜꯗꯅꯦ ꯑꯩ ꯁꯤ ꯃꯇꯥꯡꯁꯤꯗ ꯋꯥ ꯈꯤꯇꯪ ꯍꯥꯏꯅꯤꯡꯉꯦꯕꯀꯣ ꯏꯆꯜ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟ ꯈꯨꯕꯝ ꯄꯤꯕꯤꯕ ꯀꯟꯕꯤꯕ ꯃꯄꯨꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯃꯄꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯋꯥꯔꯕ ꯅꯥꯔꯕ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯑꯅꯥꯕꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯎꯏꯌꯦꯕꯀꯣ ꯑꯃꯁꯨꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯧꯖꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯆꯕꯁꯤꯡꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯜꯂꯦꯕꯀꯣ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯇꯥꯏꯕꯪꯄꯥꯜꯗ ꯇꯣꯉꯥꯟꯕ ꯐꯠꯇꯕꯁꯦ ꯇꯥꯏꯕꯪꯄꯥꯜꯗ ꯇꯧꯔꯤꯕ ꯐꯠꯇꯕꯒꯤꯁꯤꯡꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯚꯨꯠ ꯆꯪꯕꯀꯣ ꯚꯨꯠ ꯃꯌꯥꯝ ꯆꯪꯅ ꯉꯥꯎꯔꯕ ꯃꯤꯁꯤꯡ ꯐꯥꯎꯕꯗ ꯊꯣꯛꯄ ꯉꯝꯅꯗꯕ ꯀꯣ ꯅꯨꯄꯥꯁꯦ ꯂꯩꯕꯒꯤ ꯃꯔꯝꯅ ꯃꯤꯁꯤꯡꯁꯦ ꯊꯣꯛꯄ ꯉꯝꯅꯗꯕ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯑꯒ ꯐꯠꯇꯕꯒꯤ ꯊꯋꯥꯏ ꯅꯪ ꯊꯣꯛꯈꯣ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯚꯨꯠꯁꯤꯡꯗꯨ ꯊꯣꯛꯈꯤꯕ ꯍꯥꯏꯕꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯃꯄꯨꯁꯦ ꯀꯅꯥꯅ ꯀꯟꯕꯤꯗꯣꯏꯅꯣ ꯑꯩꯈꯣꯏꯕꯨ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨꯅ ꯀꯟꯕꯤꯌꯦꯕꯀꯣ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯁꯦ ꯈꯥꯏꯕꯣꯛꯇꯪꯁꯨ ꯀꯟꯕꯤꯕ ꯅꯠꯇꯦ ꯏꯆꯜꯀꯣ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯁꯦ ꯂꯣꯝꯕ ꯅꯥꯏꯗꯕ ꯃꯈꯩꯒꯤ ꯀꯟꯕꯤꯔꯕꯅꯦꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩꯅ ꯉꯁꯤ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯇꯧꯔꯒꯦꯕꯀꯣ ꯀꯅꯥꯒꯨꯝꯕ ꯃꯔꯨꯞ ꯑꯃꯗ ꯐ꯭ꯔꯦꯟ ꯑꯃꯗ ꯃꯥꯅ ꯐꯔꯤꯉꯩ ꯑꯩꯅ ꯅꯨꯡꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯤꯉꯩ ꯃꯥ ꯅꯨꯡꯁꯤꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯛꯇꯕ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯄꯗꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯁꯤ ꯅꯠꯇꯦꯕ ꯑꯒꯥꯄꯦ ꯂꯥꯚ ꯍꯥꯏꯁꯦ ꯑꯒꯥꯄꯦ ꯍꯥꯏ ꯂꯣꯝꯕ ꯅꯥꯏꯗꯕꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯕꯨ ꯅꯨꯡꯁꯤꯈ꯭ꯔꯕ ꯈꯪꯈ꯭ꯔꯕ ꯃꯤꯁꯦ ꯂꯧꯁꯟꯈ꯭ꯔꯕ ꯃꯤꯁꯦ ꯊꯥꯗꯣꯛꯇꯦꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯐꯝ ꯃꯇꯝ ꯐꯥꯎꯕ ꯊꯥꯗꯣꯛꯑꯔꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯒ ꯉꯁꯥꯏꯒꯤ ꯏꯕꯣꯛꯁꯦ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦꯗꯅ ꯉꯁꯤꯐꯥꯎ ꯎꯈꯤꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯏꯄꯥꯕꯨꯁꯨ ꯌꯥꯝ ꯊꯥꯒꯠꯂꯦ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯁꯩꯇꯥꯟꯅ ꯄꯨꯜꯂꯝꯕ ꯃꯌꯥꯝꯗꯨꯁꯨ ꯇꯞꯅ ꯄꯨꯊꯣꯛꯑꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯅ ꯉꯁꯥꯏ ꯏꯕꯣꯛ ꯅꯠꯇꯕ ꯑꯩꯅ ꯁꯤꯃꯒ ꯃꯌꯥꯝ ꯍꯥꯏꯗꯣꯛꯆꯔꯝꯒꯦꯕ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯅꯤꯡꯒꯤ ꯁꯣꯟꯗꯅꯦꯅ ꯇꯧꯔꯦ ꯌꯥꯝꯅꯁꯨ ꯁꯣꯡꯉꯦꯕꯀꯣ ꯁꯣꯡꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅꯕꯤꯔ ꯍꯥꯏꯕꯁꯦ ꯑꯩ ꯁꯤꯃ ꯃꯌꯥꯝ ꯍꯥꯏꯗꯣꯛꯆꯒꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯪꯂꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯁꯣꯡꯕ ꯃꯅꯤꯡ ꯏꯪꯈꯣꯜ ꯑꯃ ꯑꯩꯁꯦ ꯆꯠꯂꯝꯃꯦꯕ ꯆꯠꯄ ꯃꯇꯝꯁꯤꯗ ꯐꯤꯃꯨ ꯁꯦꯠꯄ ꯋꯥꯡ ꯆꯥꯎꯕ ꯐꯤꯃꯨ ꯁꯦꯠꯄ ꯃꯤꯗꯤ ꯃꯤ ꯑꯣꯏꯔꯒ ꯃꯤꯒꯤ ꯁꯛꯇꯝ ꯑꯣꯏꯗꯕ ꯇꯣꯉꯥꯟꯕ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯑꯩꯒ ꯐꯦꯁ ꯇꯨ ꯐꯦꯁ ꯊꯦꯡꯅꯈꯤꯕꯀꯣ ꯊꯦꯡꯅꯕ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯃꯥ ꯎꯕꯗ ꯌꯥꯝꯅ ꯀꯤꯔꯝꯃꯦꯕ ꯀꯤꯔꯝꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯏꯕꯥꯅꯤꯁꯦ ꯗꯥꯏꯔꯦꯛ
ꯃꯥꯏꯌꯣꯟꯗ ꯑꯣꯟꯁꯟꯅꯔꯒ ꯂꯦꯞꯃꯤꯟꯅꯔꯕꯅꯦꯕꯀꯣ ꯋꯥꯗꯤ ꯉꯥꯡꯅꯗꯕꯤꯗ ꯂꯦꯞꯄ ꯃꯇꯝꯗ ꯑꯩꯗꯤ ꯃꯥ ꯎꯕꯗ ꯀꯤꯌꯦꯕ ꯃꯁꯛꯇꯣ ꯉꯁꯥꯏ ꯃꯤ ꯐꯤꯃꯨ ꯁꯦꯠꯂꯒ ꯋꯥꯡ ꯆꯥꯎꯅ ꯂꯦꯞꯄ ꯍꯥꯏꯁꯤꯕꯨ ꯑꯐꯕꯅꯦ ꯍꯥꯏꯗꯤ ꯁꯛꯇꯝꯗꯨꯁꯨ ꯃꯤꯁꯨ ꯃꯤ ꯑꯣꯏꯗ꯭ꯔꯦ ꯃꯤ ꯃꯥꯟꯅꯗꯕ ꯇꯣꯉꯥꯟꯕ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯌꯥꯝ ꯑꯀꯤꯕ ꯃꯇꯧꯗꯣ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯩꯅ ꯆꯤꯟꯗꯗꯤ ꯊꯣꯛꯈꯤꯗꯦꯕ ꯊꯃꯣꯏꯗꯗꯤ ꯏꯄꯥ ꯄꯥꯕꯨꯡꯁꯤꯁꯨ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯂꯩꯖꯩꯌꯦꯕꯀꯣ ꯍꯥꯏꯖꯕꯗꯨꯅ ꯏꯄꯥꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯍꯥꯏꯗꯤ ꯊꯋꯥꯏꯅ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯄꯗ ꯄꯛꯂꯥꯎꯅ ꯊꯣꯛꯈꯤꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯏꯄꯥꯒꯤ ꯁꯛꯇꯝꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯕ꯭ꯔꯣꯗ ꯅꯣꯡꯃ ꯏꯄꯥ ꯃꯪꯂꯥꯟꯗ ꯎꯖꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯐꯣꯇꯣ ꯑꯃ ꯊꯥꯖꯈꯤꯕꯗꯣ ꯁꯤꯒꯤ ꯁꯛꯇꯝꯁꯤꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯏꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯁꯤꯒꯤ ꯁꯛꯇꯝꯁꯦ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯎꯖꯈꯤꯅ ꯑꯩꯅ ꯅꯣꯡꯃ ꯐꯣꯇꯣ ꯑꯃ ꯊꯥꯖꯈꯤꯗꯅ ꯑꯗꯨꯒꯤ ꯁꯛꯇꯝꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯏꯄꯥꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯊꯋꯥꯏ ꯊꯣꯛꯄꯗꯧꯅꯅ ꯏꯄꯥꯁꯤꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯛꯂꯥꯎꯅ ꯑꯩꯉꯣꯟꯗꯒꯤ ꯊꯣꯛꯈꯤꯕꯁꯦ ꯑꯩꯅ ꯈꯪꯉꯦꯕ ꯑꯩꯅ ꯎꯈꯤꯕꯗꯣ ꯑꯩꯉꯣꯟꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯏꯄꯥꯁꯤꯁꯨ ꯑꯩꯉꯣꯟꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯪꯗꯨꯗ ꯑꯩ ꯃꯪꯅꯦ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯒꯤ ꯏꯄꯥ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯦꯕ ꯏꯄꯥꯁꯤꯅ ꯐꯥꯏꯠ ꯇꯧꯕ ꯃꯑꯣꯡꯗ ꯑꯩꯉꯣꯟꯗꯒꯤ ꯋꯥꯡ ꯆꯥꯎꯅ ꯉꯁꯥꯏ ꯐꯤꯉꯧ ꯁꯤꯜꯂꯒ ꯏꯄꯥꯁꯤꯅ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯛꯈꯤꯕ ꯁꯤꯖꯤꯟꯅꯗꯨꯅ ꯄꯛꯂꯥꯎꯅ ꯑꯩꯉꯣꯟꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯊꯣꯛꯈꯤꯕꯒ ꯃꯍꯥꯛꯅ ꯀꯩꯝꯇꯗꯤ ꯇꯧꯈꯤꯗꯦꯕ ꯅꯨꯄꯥꯗꯨꯗ ꯐꯠꯇꯕ ꯍꯤꯡꯆꯥꯕꯗꯨꯗꯀꯣ ꯑꯗꯨꯒ ꯉꯁꯥꯏ ꯂꯥꯏ ꯍꯥꯏꯇꯥꯔꯦ ꯐꯤꯃꯨ ꯁꯦꯠꯄꯗꯣ ꯑꯗꯨꯒ ꯐꯤꯃꯨ ꯁꯦꯠꯄꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗ ꯏꯄꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯐꯛꯂꯥꯎꯅ ꯊꯣꯛꯈꯤꯕ ꯃꯇꯝꯗꯨꯗ ꯐꯤꯃꯨ ꯁꯦꯠꯄꯁꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯃꯥꯁꯦ ꯅꯤꯛꯈꯤꯑꯕ ꯑꯩꯉꯣꯟꯗ ꯀꯤꯌꯦꯕ ꯃꯥꯁꯦ ꯅꯤꯛꯈ꯭ꯔꯒ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏꯅ ꯃꯥꯁꯦ ꯊꯛ ꯅꯤꯛꯈ꯭ꯔꯒ ꯃꯥꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩ ꯃꯥꯁꯦ ꯃꯥꯡꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯉꯒ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯋꯥꯔ ꯂꯩꯅ ꯌꯦꯡꯉꯝꯕ ꯃꯍꯥꯛꯅ ꯏꯄꯥ ꯄ꯭ꯔꯚꯨꯖꯤꯁꯨꯅ ꯑꯩꯉꯣꯟꯗꯒꯤ ꯄꯛꯂꯥꯎꯅ ꯊꯣꯛꯈꯤꯕ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯪꯅ ꯑꯗꯨꯝꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯩꯉꯣꯟꯗ ꯐꯥꯎꯍꯟꯕꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯏꯄꯥꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯄꯛꯂꯥꯎꯅ ꯊꯣꯛꯈꯤꯕ ꯃꯇꯝꯗꯨꯗ ꯃꯥꯒ ꯐꯥꯏꯠ ꯇꯧꯈ꯭ꯔꯦꯅ ꯑꯗꯨꯝ ꯈꯜꯂꯛꯑꯦꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯐꯤꯃꯨ ꯁꯦꯠꯄ ꯑꯀꯤꯕ ꯁꯛꯇꯝꯗꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯑꯩꯉꯣꯟꯗ ꯅꯤꯛꯈꯤꯕ ꯑꯗꯨꯗ ꯅꯤꯛꯄ ꯃꯇꯝꯗ ꯑꯩꯅ ꯈꯟꯈꯤꯕ ꯃꯥꯅ ꯀꯤꯔꯤꯁꯦ ꯑꯩꯉꯣꯟꯗ ꯅꯠꯇꯦ ꯑꯩ ꯑꯗꯨꯝ ꯐꯥꯎꯋꯦꯕ ꯃꯪꯗꯨꯗ ꯃꯥꯏꯁꯦ ꯑꯩꯉꯣꯟꯗ ꯀꯤꯕ ꯅꯠꯇꯦ ꯏꯄꯥ ꯄ꯭ꯔꯚꯨꯖꯤꯁꯨꯒꯤ ꯊꯋꯥꯏ ꯁꯦꯡꯅ ꯑꯩꯕꯨ ꯂꯣꯏꯅꯕꯤꯕꯗꯒꯤ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯂꯩꯕꯤꯕꯗꯒꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯤꯕꯅꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯪꯗꯨꯗ ꯐꯥꯎꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯥꯁꯦ ꯃꯉꯥꯜ ꯑꯣꯏꯅ ꯍꯥꯏꯗꯤ ꯏꯄꯥꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯉꯁꯥꯏꯒꯤ ꯐꯤꯃꯨ ꯆꯠꯄ ꯃꯤꯁꯛꯇꯨꯅ ꯊꯛ ꯅꯤꯛꯑꯒ ꯃꯥꯡꯈꯤꯕꯗꯣ ꯃꯗꯨꯃꯛꯅꯁꯨ ꯍꯥꯏꯗꯤ ꯑꯗꯨꯃ ꯑꯅꯤꯁꯨꯕ ꯑꯩꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯤ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯂꯩ ꯍꯥꯏꯗꯤ ꯏꯄꯥ ꯄ꯭ꯔꯚꯨꯖꯤꯁꯨꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥꯅ ꯑꯩꯕꯨ ꯂꯣꯏꯅꯕꯤ ꯑꯩꯕꯨ ꯀꯣꯟꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯑꯣꯏꯅ ꯑꯩꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯗ ꯎꯕ ꯐꯪꯖꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯏꯄꯥ ꯂꯧꯁꯟꯖꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯄꯨꯜꯂꯝꯕ ꯁꯩꯇꯥꯟꯅ ꯄꯨꯜꯂꯝꯕ ꯐꯠꯇꯕ ꯑꯁꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯕꯤꯔꯝꯕ ꯃꯌꯥꯝꯗꯣ ꯏꯄꯥꯕꯨ ꯂꯧꯁꯟꯖꯔ ꯃꯇꯨꯡꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥꯕꯨ ꯐꯪꯖꯔ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯏꯄꯥꯅ ꯏꯆꯥꯒꯤꯗꯃꯛ ꯑꯁꯦꯡꯕ ꯅꯨꯄꯥ ꯑꯩ ꯂꯩꯔꯤ ꯀꯩꯗꯧꯕꯒꯤ ꯀꯤꯗꯣꯏꯅꯣ ꯀꯩꯗꯧꯕꯒꯤ ꯋꯥꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯀꯌꯥ ꯑꯃ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯎꯍꯟꯕꯤꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯍꯥꯂꯦꯂꯨꯌꯥ ꯃꯥꯏ ꯂꯣꯔꯗ ꯑꯗꯣ ꯁꯤ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯗꯣꯛꯆꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯄꯨꯜꯂꯝꯕ ꯐꯠꯇꯕ ꯑꯗꯒꯤ ꯁꯤꯇꯥꯅ ꯄꯨꯜꯂꯝꯕ ꯐꯠꯇꯕ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯒꯁꯨ ꯏꯄꯥ ꯄ꯭ꯔꯚꯨꯖꯤꯁꯨ ꯊꯋꯥꯏ ꯁꯦꯡꯕ ꯏꯄꯥꯕꯨ ꯂꯣꯏꯅꯕꯤꯌꯨ ꯊꯋꯥꯏ ꯁꯦꯡꯕ ꯏꯄꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯌꯨ ꯃꯍꯥꯛ ꯅꯠꯇꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯄꯋꯥꯔ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯍꯤꯟꯗꯨꯒꯤ ꯒꯣꯗ ꯍꯅꯨꯃꯥꯟꯅ ꯐꯥꯎꯕ ꯑꯩ ꯀꯟꯕꯤꯈꯤꯗꯦ ꯀꯟꯕꯤꯔꯒꯗꯤ ꯀꯩꯗꯧꯕꯒꯤ ꯇꯣꯏꯅ ꯎꯗꯣꯏꯅꯣ ꯃꯥꯒꯤ ꯅꯥꯝꯗꯣ ꯎꯕ ꯈꯨꯗꯤꯡꯒꯤꯁꯨ ꯁꯣꯜꯂꯤꯅꯤ ꯁꯨꯡꯀꯣꯛ ꯀꯣꯛꯈꯤꯗꯦ ꯁꯨꯡꯐ ꯐꯈꯤꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯜꯂꯛꯑꯦꯕ ꯑꯗꯨꯕꯨ ꯑꯍꯤꯡꯕ ꯏꯁꯣꯔ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯃꯗꯤ ꯁ꯭ꯋꯔꯒꯒꯤ ꯑꯍꯤꯡꯕ ꯏꯁꯣꯔ ꯍꯥꯏꯕꯗꯣ ꯏꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨꯅꯤ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯂꯧꯁꯟꯕꯤꯌꯣ ꯏꯄꯥꯕꯨ ꯊꯥꯖꯔꯝꯗꯕ ꯀꯌꯥ ꯑꯃꯅꯁꯨ ꯏꯄꯥꯕꯨ ꯊꯥꯖꯕꯤꯌꯣ ꯂꯧꯁꯟꯕꯤꯌꯣ ꯑꯗꯣꯝꯗ ꯄꯨꯜꯂꯝꯕ ꯐꯠꯇꯕ ꯃꯌꯥꯝꯗꯨꯁꯨ ꯏꯄꯥꯕꯨ ꯂꯧꯁꯜꯂ ꯃꯇꯨꯡꯗ ꯏꯄꯥꯅ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯄꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯅꯤꯡꯉꯤ ꯍꯜꯂꯦꯂꯨꯌꯥ ꯑꯃꯦꯟ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯁꯣꯔꯒꯤ ꯑꯉꯛꯄ ꯃꯤꯔꯤꯀꯜꯁꯅꯤꯀꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯈꯨꯗꯤꯡꯃꯛꯄꯨ ꯁꯦꯝꯕꯤꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯏꯁꯣꯔꯅ ꯏꯆꯜꯗ ꯌꯥꯝꯅ ꯑꯊꯣꯏꯕ ꯇꯦꯁꯇꯤꯃꯣꯅꯤ ꯏꯆꯜꯕꯨ ꯀꯧꯊꯣꯛꯄꯤꯈꯤꯕꯁꯦ ꯁꯤ ꯑꯇꯥꯡꯕ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯀꯩꯅꯣꯅꯤ ꯊꯧꯖꯥꯜꯅꯤ ꯏꯆꯜꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤꯗꯒꯤ ꯇꯥꯔꯤꯕ ꯀꯣ ꯇꯥꯖꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ ꯀꯌꯥꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥꯅ ꯁꯣꯛꯄꯤꯕ ꯑꯣꯏꯔꯁꯅꯨ ꯑꯃꯁꯨꯡ ꯏꯆꯜꯗ ꯉꯁꯤ ꯂꯩꯔꯤꯕ ꯏꯪꯊꯕꯗꯣ ꯃꯌꯥꯝꯗꯁꯨ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯆꯜꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯏꯆꯜꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯇꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯩꯔꯝꯕꯀꯣ ꯍꯥꯏꯕꯗꯤ ꯏꯆꯜꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯑꯩ ꯁꯤꯅꯤꯡꯉꯝꯃꯦ ꯀꯣ ꯑꯩꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯗꯤꯁꯟ ꯀꯌꯥꯗꯒꯤ ꯏꯁꯥꯗ ꯁꯨꯁꯥꯏꯠ ꯇꯧꯔꯒ ꯑꯩ ꯁꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ
ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯑꯩꯅ ꯊꯋꯥꯏꯁꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯅ ꯈꯜꯂꯛꯄꯒꯤ ꯃꯇꯥꯡ ꯈꯜꯂꯛꯈꯤꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯁꯔꯆ ꯇꯧꯕ ꯃꯇꯝꯗ ꯊꯋꯥꯏꯒꯤ ꯄꯟꯊꯨꯡ ꯍꯥꯏꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯑꯃ ꯐꯪꯅꯔꯦ ꯑꯗꯣ ꯑꯩꯅ ꯁꯦꯝꯈꯤꯕꯗꯣ ꯐꯪꯅꯕꯗꯒꯤ ꯏꯆꯜꯅ ꯌꯦꯡꯕꯗꯒꯤ ꯏꯆꯜꯒꯤ ꯄꯨꯟꯁꯤꯗ ꯁꯤꯅꯤꯡꯕꯗꯤ ꯂꯥꯏꯗꯅ ꯏꯁꯣꯔꯗ ꯍꯦꯟꯅ ꯅꯛꯁꯤꯟꯖꯔꯛꯄ ꯑꯃꯁꯨꯡ ꯑꯗꯨꯒꯤ ꯏꯁꯣꯔꯅ ꯏꯆꯜꯕꯨ ꯂꯣꯏꯅꯕꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯏꯆꯜꯗꯒꯤ ꯁꯤ ꯈꯛꯇꯪ ꯑꯩꯅ ꯈꯪꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯇꯝꯒ ꯍꯧꯖꯤꯛꯀ ꯏꯆꯜꯗ ꯑꯍꯣꯡꯕꯁꯦ ꯍꯥꯏꯕꯗꯤ ꯊꯋꯥꯏꯒꯤ ꯄꯟꯊꯨꯡ ꯀꯥꯏ ꯆꯠꯀꯅꯤ ꯍꯥꯏꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯩ ꯍꯧꯖꯤꯛ ꯁꯤꯔꯗꯤ ꯑꯩ ꯀꯩꯗꯧꯅꯤ ꯍꯥꯏꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯀꯔꯤ ꯏꯆꯜꯗ ꯐꯥꯎꯖꯕꯗꯣ ꯃꯃꯥꯡꯉꯩ ꯃꯇꯝꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩ ꯁꯤꯃꯁꯨ ꯍꯣꯏ ꯍꯥꯏꯗꯣꯛꯆꯔꯝꯒꯦ ꯍꯥꯏꯗꯤ ꯑꯩꯅ ꯏꯄꯥ ꯂꯧꯁꯟꯖꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯁꯦ ꯑꯋꯥꯕ ꯂꯥꯡꯇꯛꯅꯕ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯑꯋꯥꯕ ꯂꯥꯡꯇꯛꯅꯕ ꯐꯠꯇꯕꯅ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯦ ꯇꯁꯦꯡꯅ ꯑꯩ ꯁꯨꯁꯥꯏꯠ ꯐꯥꯎꯕ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯈꯤꯕꯅꯤꯀꯣ ꯑꯗꯨꯕꯨ ꯏꯄꯥꯅ ꯑꯩꯕꯨ ꯀꯟꯕꯤꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯆꯥꯅꯨꯄꯤ ꯑꯣꯏꯍꯟꯕꯤꯔꯦ ꯑꯩꯅ ꯏꯄꯥꯕꯨ ꯂꯧꯁꯟꯖꯔ ꯃꯇꯨꯡꯗꯗꯤ ꯑꯩꯉꯣꯟꯗ ꯏꯄꯥꯕꯨ ꯂꯧꯁꯟꯖꯔ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯑꯍꯣꯡꯕ ꯍꯥꯏꯔꯒꯗꯤ ꯑꯩ ꯌꯥꯝ ꯊꯤꯅ ꯑꯍꯣꯡꯕ ꯂꯥꯛꯑꯦ ꯍꯥꯏꯕꯗꯤ ꯁꯤꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯍꯧꯖꯤꯛꯁꯦ ꯏꯄꯥꯒꯤ ꯍꯤꯡꯉꯤꯕ ꯏꯄꯥꯅ ꯄꯤꯕꯤꯔꯤꯕ ꯄꯨꯟꯁꯤꯁꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯃꯄꯣꯛꯁꯦ ꯏꯄꯥꯅ ꯌꯥꯝ ꯇꯥꯡꯅ ꯄꯤꯕ ꯃꯄꯣꯛꯅꯤꯀꯣ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯏꯄꯥꯒꯤ ꯊꯧꯒꯜ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯏꯄꯥꯕꯨ ꯈꯪꯖꯗ꯭ꯔꯤꯕ ꯀꯌꯥ ꯑꯃꯗꯁꯨ ꯏꯄꯥꯒꯤ ꯋꯥꯄꯥꯎ ꯌꯧꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯤꯗ ꯏꯄꯥꯕꯨ ꯁꯛ ꯈꯪꯖꯗꯨꯅ ꯏꯄꯥꯕꯨ ꯊꯧꯒꯜ ꯇꯧꯖꯗꯨꯅ ꯅꯣꯡꯃ ꯅꯥꯏꯗꯕ ꯄꯨꯟꯁꯤꯗ ꯏꯄꯥꯒꯤ ꯅꯥꯛꯇ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯦ ꯍꯥꯏꯕꯒꯤ ꯑꯁꯥꯁꯨ ꯑꯩꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯐꯇ ꯍꯣꯡꯉꯛꯄ ꯍꯥꯏꯔꯒꯗꯤ ꯑꯩ ꯌꯥꯝ ꯊꯤꯅ ꯍꯣꯡꯉꯛꯑꯦ ꯑꯗꯨꯒ ꯑꯩꯁꯦ ꯍꯥꯏꯕꯗꯤ ꯁꯤꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯌꯥꯝ ꯊꯤꯅ ꯏꯁꯥꯗ ꯑꯍꯣꯡꯕ ꯑꯗꯒꯤ ꯊꯋꯥꯏꯒꯤ ꯄꯟꯊꯨꯡ ꯐꯪꯈ꯭ꯔꯦ ꯊꯋꯥꯏꯒꯤ ꯄꯟꯊꯨꯡ ꯐꯪꯂꯕ ꯃꯇꯨꯡꯗ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯁꯤꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯂꯩꯔꯦꯕ ꯍꯥꯏꯗꯤ ꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯏꯄꯥꯅ ꯍꯌꯦꯡ ꯃꯅꯨꯡ ꯃꯇꯝ ꯆꯥꯔ ꯃꯇꯝꯗ ꯏꯄꯥꯅ ꯂꯧꯁꯟꯕꯤꯗꯣꯏꯅꯦꯕ ꯏꯆꯥꯅꯨꯄꯤ ꯂꯥꯛꯑꯣ ꯅꯪꯒꯤ ꯇꯥꯏꯕꯪ ꯆꯤꯡꯖꯦꯜ ꯂꯣꯏꯔꯦ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯩꯔꯁꯤ ꯍꯥꯏꯅ ꯏꯄꯥꯅ ꯂꯧꯁꯟꯕꯤꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯏꯁꯥꯅꯁꯨ ꯁꯨꯁꯥꯏꯠ ꯇꯧꯒꯦꯅ ꯈꯟꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯏꯄꯥꯅ ꯂꯧꯁꯟꯕꯤꯗ꯭ꯔꯤ ꯍꯥꯏꯗꯤ ꯏꯄꯥꯅ ꯁꯔꯒꯗ ꯂꯧꯁꯟꯕꯤꯗ꯭ꯔꯤ ꯐꯥꯎꯕ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯤꯗꯅꯦ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯈꯔꯁꯦ ꯏꯄꯥꯒꯤ ꯊꯧꯒꯜ ꯇꯧꯖꯔꯒ ꯍꯥꯏꯕꯗꯤ ꯏꯄꯥꯒꯤ ꯊꯧꯒꯜ ꯇꯧꯖꯔꯒ ꯏꯄꯥꯗꯕꯨ ꯁꯣꯟꯖꯔꯒ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯏꯄꯥꯒꯤ ꯋꯥꯄꯥꯎꯕꯨ ꯈꯪꯖꯗ꯭ꯔꯤꯕ ꯀꯌꯥ ꯑꯃꯗꯁꯨ ꯈꯪꯍꯟꯖꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎꯅ ꯍꯥꯏꯗꯤ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩꯅ ꯊꯝꯖꯅꯤꯡꯉꯦ ꯍꯣꯏ ꯏꯆꯜꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯤꯗꯒꯤꯀꯣ ꯇꯥꯖꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦꯜꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕ ꯑꯋꯥꯕꯗꯒꯤ ꯂꯥꯡꯇꯛꯅꯕꯗꯒꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯍꯥꯠꯇꯣꯛꯆꯔꯒꯦ ꯁꯨꯁꯥꯏꯠ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯟꯕ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯆꯕ ꯑꯣꯏꯔꯁꯅꯨꯀꯣ ꯃꯔꯝꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯪꯊꯕꯒꯤ ꯃꯄꯨꯅꯤ ꯑꯩꯈꯣꯏꯕꯨ ꯏꯪꯊꯕ ꯄꯤꯕꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯗ ꯑꯔꯥꯟꯈꯨꯕꯝ ꯄꯤꯕꯤꯕ ꯃꯄꯨꯗ ꯂꯥꯛꯆꯗꯨꯅꯀꯣ ꯑꯁꯤꯒꯨꯝꯂꯕ ꯏꯁꯥꯅ ꯏꯁꯥꯕꯨ ꯍꯥꯠꯇꯣꯛꯆꯕ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕꯅ ꯌꯥꯝ ꯄꯥꯝꯕꯀꯣ ꯃꯁꯥꯅ ꯃꯁꯥ ꯍꯥꯠꯇꯣꯛꯆꯕ ꯑꯁꯤꯒꯤ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨꯀꯣ ꯏꯁꯣꯔꯅ ꯂꯧꯊꯣꯛꯄꯤꯕ ꯑꯣꯏꯔꯁꯅꯨ ꯊꯥꯒꯠꯆꯔꯤ ꯏꯆꯜꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯦ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩ ꯃꯊꯪꯒꯤ ꯁꯦꯝꯖꯒꯗꯧꯔꯤꯕ ꯑꯩꯅ ꯀꯩꯅꯣꯗ ꯏꯁꯣꯔꯒꯤ ꯊꯧꯒꯜꯗꯀꯣ ꯏꯆꯜꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯑꯣꯏꯅ ꯑꯩ ꯍꯥꯞꯆꯒꯦ ꯑꯃꯁꯨꯡ ꯏꯆꯜ ꯑꯃꯁꯨꯡ ꯏꯆꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯏꯁꯣꯔꯅ ꯍꯦꯟꯅ ꯂꯣꯏꯅꯕꯤꯔꯕꯅꯤ ꯍꯥꯏꯕꯁꯦ ꯏꯆꯜꯅ ꯈꯪꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯩ ꯋꯥꯐꯝ ꯑꯃꯇꯪꯒ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯤ ꯕ꯭ꯔꯣꯗ ꯏꯄꯥꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯣꯏꯅꯕꯤꯗꯨꯅ ꯕ꯭ꯔꯣꯅꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯀꯌꯥ ꯑꯃꯒꯤ ꯊꯋꯥꯏꯁꯨ ꯏꯄꯥꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯕ꯭ꯔꯣꯕꯨ ꯆꯤꯡꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯦ ꯑꯩ ꯕ꯭ꯔꯣ ꯊꯦꯡꯅꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯇꯁꯦꯡꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯍꯧꯖꯤꯛ ꯀꯩ ꯑꯣꯏꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯕ ꯉꯝꯗꯦ ꯑꯩ ꯁꯤꯔꯝꯕ ꯌꯥꯏ ꯗꯨ ꯑꯣꯔ ꯗꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯕ꯭ꯔꯣꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯁꯨ ꯕ꯭ꯔꯣꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯏꯄꯥꯒꯤ ꯊꯧꯒꯜ ꯂꯦꯞꯇꯅ ꯇꯧꯕꯤꯔꯛꯎ ꯈꯪꯖꯗ꯭ꯔꯤꯕ ꯀꯌా ꯑꯃꯁꯨ ꯈꯪꯍꯟꯖꯕ ꯏꯄꯥꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯕ꯭ꯔꯣꯕꯨ ꯂꯣꯏꯅꯕꯤꯗꯨꯅ ꯈꯪꯍꯟꯖꯕ ꯑꯣꯏꯔꯁꯅꯨ ꯑꯃꯗꯤ ꯏꯄꯥꯅ ꯍꯦꯟꯅ ꯀꯣꯟꯁꯤꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯕ꯭ꯔꯣ ꯑꯃꯗꯤ ꯕ꯭ꯔꯣꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨꯁꯨ ꯏꯄꯥꯅ ꯍꯦꯟꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯏꯄꯥꯒꯤ ꯊꯧꯒꯜ ꯇꯧꯖꯗꯨꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯋꯥꯠꯇ ꯄꯥꯗꯕ ꯄꯨꯟꯁꯤ ꯑꯃꯃꯝ ꯄꯤꯅꯕꯤꯔꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯩ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦꯀꯣ ꯏꯆꯜ ꯑꯁꯤꯃꯛ ꯏꯁꯣꯔꯅ ꯑꯣꯏꯍꯟꯕꯤꯔꯁꯅꯨ ꯑꯗꯨꯒ ꯏꯆꯜꯅꯁꯨ ꯍꯥꯏꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯥꯖꯔꯤꯕꯁꯤꯡꯒꯤꯗꯃꯛꯇꯀꯣ ꯑꯃꯁꯨꯡ ꯊꯥꯖꯗ꯭ꯔꯤꯕꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯏꯁꯣꯔꯅ ꯂꯣꯏꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗꯤ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯕ ꯃꯄꯨꯅꯤ ꯑꯃꯁꯨꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯈꯤꯕꯗꯨ ꯄꯨꯝꯅꯃꯛꯀꯤꯅꯤ ꯃꯥꯕꯨ ꯊꯥꯖꯕꯁꯤꯡꯅ ꯃꯥꯡꯗꯗꯨꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯄꯨꯟꯁꯤ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤꯀꯣ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯒꯤꯗꯃꯛ ꯍꯥꯏꯖꯃꯤꯟꯅꯁꯤ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯑꯃꯁꯨꯡ ꯍꯌꯦꯡ ꯇꯥꯏꯕꯪꯄꯥꯜꯗ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯕ ꯃꯇꯨꯡꯗ ꯁꯔꯒꯗ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯪꯊꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅꯀꯣ ꯂꯩꯃꯤꯟꯅꯁꯤ ꯁꯤꯕ ꯌꯥꯎꯗꯅ
ꯀꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯍꯦꯟꯅ ꯊꯥꯒꯠꯄꯤꯌꯨ ꯑꯃꯁꯨꯡ ꯏꯁꯣꯔꯅ ꯍꯦꯟꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯂꯣꯏꯅꯕꯤꯔꯦ ꯑꯥꯃꯦꯟ Amen.